ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯥꯏꯔꯦꯝꯕꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯗꯨꯉꯩ ꯈꯨꯜ ꯃꯆꯥ ꯑꯃꯗ ꯅꯤꯡꯊꯦꯝ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯅꯤꯡꯊꯦꯝ ꯑꯁꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯑꯐꯕ ꯃꯤꯁꯛꯅꯤ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯆꯥ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯁꯨ ꯂꯩꯔꯝꯃꯤ ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯕ ꯏꯃꯨꯡꯅꯤ ꯅꯤꯡꯊꯦꯝꯒꯤ ꯑꯄꯣꯛꯄꯤ ꯂꯩꯍꯥꯎꯅꯁꯨ ꯃꯃꯧ ꯅꯨꯄꯤ ꯂꯩꯁꯤꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯅꯤꯉꯣꯜ ꯑꯃꯒꯨꯝ ꯂꯨꯅ ꯆꯥꯟꯅꯁꯨ ꯇꯧꯖꯩ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯩꯍꯥꯎ ꯃꯁꯨ ꯑꯄꯤꯛꯄ ꯑꯅꯤꯗꯨꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ ꯕꯨꯕꯥ ꯕꯨꯕꯥ ꯑꯩ ꯑꯣꯏꯅ ꯇꯥꯟꯅꯔꯛꯑꯣ ꯄꯥꯔꯤꯅ ꯕꯨꯕꯥ ꯕꯨꯕꯥ ꯏꯆꯦ ꯇꯥꯟꯅꯒꯅꯨ ꯑꯩ ꯑꯣꯏꯅ ꯇꯥꯟꯅꯧꯋꯣ ꯏꯆꯦꯗꯒꯤꯅꯦ ꯑꯩꯅ ꯍꯦꯟꯅ ꯂꯝꯖꯦꯟ ꯌꯥꯡꯕꯅꯤ ꯕꯨꯕꯥ ꯍꯥꯏꯃ ꯆꯦꯟꯕ ꯂꯦꯞꯄꯣꯏꯃꯤ ꯅꯣꯏꯕꯣ ꯕꯨꯕꯣꯛꯁꯤ ꯋꯥꯔꯦ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯂꯦꯞꯄꯣ ꯍꯥꯏꯕꯅꯦꯃꯤ ꯅꯈꯣꯏ ꯑꯅꯤꯕꯣ ꯇꯜꯂꯤ ꯑꯩꯗꯤ ꯆꯦꯟꯈꯤꯅꯤ ꯑꯩ ꯇꯥꯟꯅꯔꯨ ꯍꯥꯏꯁꯤꯅꯤ ꯑꯕꯨ ꯑꯩ ꯀꯞꯄꯛꯑꯒꯦ ꯇꯥꯟꯅꯔꯨ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯀꯞꯄꯛꯑꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯕꯣꯛꯁꯨ ꯋꯥꯔꯦ ꯅꯪ ꯇꯥꯟꯅꯕꯗ ꯑꯗꯨꯅꯅꯦ ꯀꯞꯄꯛꯑꯒꯦꯀꯣ ꯑꯣ ꯃꯈꯣꯏ ꯃꯄꯨ ꯅꯁꯨ ꯑꯅꯤꯁꯤ ꯇꯥꯟꯅꯕꯗ ꯑꯩꯗꯤ ꯃꯤꯠ ꯆꯨꯡꯊꯣꯛꯈ꯭ꯔꯦ ꯌꯥꯃꯥꯡꯒꯁꯤ ꯂꯣꯏ ꯀꯦꯟꯗꯧꯔꯦ ꯇꯨꯁꯤꯟꯕꯗ ꯍꯅꯨꯕ ꯅꯪ ꯂꯧꯕ ꯅꯁꯨ ꯅꯨꯄꯥꯁꯤ ꯑꯣꯟꯊꯣꯛꯅ ꯂꯥꯛꯅ ꯐꯅꯕ ꯋꯥꯈ꯭ꯔꯦ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯃꯥꯅ ꯑꯩꯁꯦ ꯉꯥꯛꯇ ꯐꯥꯎ ꯄꯣꯊꯥꯕ ꯐꯪꯗꯅ ꯑꯣꯠꯂꯦꯃꯤ ꯅꯠꯇꯦ ꯃꯈꯣꯏ ꯃꯄꯥ ꯅꯪꯅ ꯑꯩ ꯑꯣꯠꯄ ꯄꯦꯜꯍꯧꯗ꯭ꯔꯦ ꯀꯒꯥꯏꯗꯅ 이수 누빠시 뭐이나 할락리브로 뿌라 하누바 낭니해 나수 누빠시 이 까이누이마 나수 언니 시세노 나이라가 빠부 까르가 무까빠레미시고 나티 망다 이코이 빠부 우라미로 하 이마 까빠나티다 숨나 숨 이수 언니가 사나 보이나 깝신나바니 아두다 아티야디 옌라가 나빠다 나수 누빠시 마푸난가 싹마네 느빠우 땀람리바 나빠두나 하라우자나 바이다나 लोरे कोई मासी पूरा बिराद मसूनी सुरसी फाउ नतै जाब थबम दे तौदे ओइ बाबा अबोंग नारिबा अखोय पुपुदा लम याम हेली अदुना खोय पारिसिया अखोय पुपुदुनी अबोंग ना हारिबा पारी बाबा आइगी सामु लेबियो आइने सामु तोंगगा विंग विंग पाइगिबा को बाबा लेहाउ हाय करी अंगांगनो सामु तोंगगा कनाना पाइबा ओइ हा मथोंग सावा अमते ngang मसी अदुनने अइना नपु लवेदना हेक हेक हारिबदो नसक सकता सुया मानै मागी निंथेम नंगी नसा नुपासे नपादुगा या मानद्रो नपादुसु थाइना खुनु मतु पानसिलगने पाइरनीदना सुमांसिदा मखुटका थांगलगा लेरंबदो नंग खंगौबा नत्रा खंगौइ गइनिमा मानगा मखोयपा नंग उसे ओनखिबि यारोइ गाइनगा पाबगी मखोंग कोलगा कप्पदो इमिसनि उहौरिमनि हाय यारे नंग मसु angang lagnabani su khangdi asing hekta haradana mi oiroye sagi mukok paleba na kokto aduna asum masim wayam ngangi tanja menjari khangdana nasa maki sakta maki abo akoi pabasa mi nata di saro adu kagino akoi pabana machiga mamaiga pandrisi baba nangi namaya sangbudo kaya thamkre puthoro angondane panselaga sanage ho duburo नपागी ममैगा मसीगादो अबोंगना मसक्सि थिमन खिदनन्या अंगांग ओरिङैदा कक्थथिबा अदुगिनि यावजिबसि नत्रबदि ममै असांगदुगा फन फन चोंगदनन्या फिबा मम तारमोये नपासे निंथेम इमुंगलमदोन सिन्दुना लैसिया लैसिलेंबी ताब्रो अई थबक जनब तौरके अई खावमयोमदो अमत पुथोरो नत्रदि अखोइ मन सोइदा अई इमै पाजिनबिदौरे लैसिलेंबिसु थोलक्तुना दासो से सिदा लैरे हाय हौदोंग मानबा मैथाबा नंग थबक चटपदा चुमना चलुको पुक्सिल साउरिबनि काइदना मीगी मौ हलकबिदमु मिनुंगसिगा खाइदोकलमगनि अइगी मौसिनगा खरा पंगजबनि नतब थबक तौगनुको इमानसि कमाय ngangnani सिरां तुरंग वायम nganगदरिदा ahal lamana ngang buwasya manungda artha yam leibani ko ngari huranba hौदोंग nangbo ningthem mama gon sinadun sum leirabadi jajaki wa makha sum tarakpa tare khalladuna लैसिगी मखुत्तगी खाउदु लौदुना थोंगाल तमना थोकी
Mangau thiba parisu mapana thokibadu khonglei thuni hekta tanaki. Laisi lembina. Imagi pari nang mangai khomi nang pabs thabak chalineba ngai khomi chingkhinu hairaga. Pagi pari se yumda mamaga bobuga sanaraga leiram. Horen pam halakpada isagi samu paibido kaithel dagi lerake. Hoi paba samu paibido tongaga nang nauko. Nonglen oi taw ningthem. Thabak chalamdai sida nasadu pamaga sum leharugi haribro nangbo. Kanadi poraga pugisu hek porong nasad. Ainadi somda matamsi thengkrena chakpa puktana saraktre aduga mana swaida masaga pamaga muktana lerami hamida. Lae somda yada tawri tha sudun pokpu yaunabi magi ngaingam singam dabise adam tawre leiram. Asia haiduna ningthem leisida masa paribu piramduna ningthemga nonglenga punna thabang mafam tamna lakminai nonglena. Ida nang nasa anisida singna nungdi nungsiko. Nungsidadi kai pakhangla pangangla khangdaba nangnadi kaidagi isa nungsibagi mahausi khanglanige. Mahau yamna leina nungsibagi oiramni nangna nupi lona koirido. Hey, sono nangbu mi tani. Wangangisu tungmang kharka yinga nganguni apangjaw nangbu. Aikhoidi lona thupna tawbagi thabakse sukai hainazadre. Adunabu ngasi phawba pakhang pumsing oiraga makala amna leirisidi. Nangdongna nasa leraga pakhang sa malurabo. Maithakpa miyamba nangbu. Ira nonglan pakhang saba kaidri hemandro. Nangso aying binaise nupi angang leire haiba khanglibani. Nupi ani koisarasu minambagi thabakadi tawjade. Ningthep nang lanadi khan. Nupi angang leire khangna nangoni yarakliba aying bise. Aidi kaya oidamte. Mamai mamit thakpi migi yum thugaibini pisoi oiramni. Mamit mananaga marol ama sumdrib. Leisigi matawduga nang papti puni he. Sabjakraba nangi nupiduda nangna minambirise. Nonglan aisu kari haigadamna khangtri. Leisisu aiga wanuai kayada saruk yaminaraga inakta leituna nungsiba isanigi mama oirabani. Adubu ayingbigi punsi wari taromi kuptagi ayingbisu aigi thamoisina aduki matik nungsiruri. Magidamak aina thongna fana leplage hainasu khankhri. Opukchil chawbi taw mawa mapuroiba kainaraga mapamna halaklaga leiba nupi pumba nangi thamoiduda loinek tham kaidawjarunigi. Lampak mapakwa thamoi palamnina awaba nanglaba nupi makai loinek nangi thamoi apakpudu honjillagane hoijillaga thamu aisina ama phaw phangjabanina nangdi aini nupi phajabi anigi mapu oirani khanbada tummagamta yamdo mani thamoi manungda prok prok saktan hainingbudo haijawo nawamta lawde nangna fana iran sibirasu patloi aidi nonglenegi sindagini wamtang nanthokibada natu ani dugi manungda amadi kainani ise babtaw nupi nigi nupa sayenba yongkhot atekpa manba somda ayingbigi yumdani ayingbigi mama sanarena imagi ayingbiya nangi handaki nupasya hana nangi nupa ni dudagi mana gyanbu ita tabugum tawinhe ima gyan tabda nate phasu thokna phakraba pangsu pangkraba nupani aina sanam lilada pangtharaga leiribani adudi pangthari ngai duda nahana kok sengkhru yadro yumsida sing tingnaba sum leirisi namaidi gaidro ima chenba budi nahana yarabani ada matu masa leiba nupa oibasida aisu kokse aroibida saribani mamangdasu khongpham soikre handaksu muk soikhir haidana waribani adugisu mathakta aisi leisabi nate haibase khanglaklabadi kamdawni haina khalibani yera adugi wabu nupi ani lonbasibu nakoina hanba hawdokpadawna madubu wawini ngangadana nupi ani lonbadi lardana mi nupi manga lonu phawba yum mamada matu manga dugane punna leiminaba yawribani kaishu khalunu isasidi afaba gyan taba nupa oirabadine hekta yari imadi mamangdasu namaina pamde khangna nangna anam kandan sengkibadagi kari sari hausiktia aduga nangse leisabini mamang thaki wari amatta hauzik mathau tade hauzik imagi nakta isa lengna leire namaigi nakta bu leirabadi nangse leisabine leisabi khangledana yari baima soikre khangnabasida kotok da sok nganglaga lei kanana bu tanaba nganglibanu khangde hana imagi wa tadrabasu hausikti imagi wa taraka leisabi sadri leirisidi o mamangda soihibado handak amuk soidanaban imana hanjin nganglibasi imagidi natomtani aduni isadi wana nana lehalingdi ye yam nungai ai phabi imungda isana maharani gum panbaduni imana panjaribasi aduga nangna laribanu pa khandana amuktaga natte anirakni nayum pankribadu madugi hairadinya nangse matu masa leiba hanubamda kok hek thajaramaga phadawni
ꯍꯣꯏ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯅꯆꯥꯏꯅ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯊꯨꯡꯍꯜꯂꯗꯕꯅꯤ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯅꯆꯥ ꯑꯩ ꯇꯧꯖꯔꯣꯏꯌꯦ ꯍꯩ ꯄꯥꯡꯒꯅꯨ ꯅꯪꯒꯤ ꯅꯤꯡꯊꯦꯝ ꯍꯥꯏꯗꯣ ꯌꯨꯝꯁꯤꯗ ꯄꯨꯔꯣ ꯏꯃꯥ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯒꯦ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯋꯥꯔꯤꯗꯨꯁꯨ ꯌꯥꯎꯅ ꯑꯃꯨꯛ ꯁꯥꯗꯣꯛꯂꯒ ꯂꯩꯔꯝꯅꯤꯀꯣ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯍꯩ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯆꯠꯅꯗꯕꯤ ꯅꯪꯒꯤ ꯐꯅꯕ ꯁꯤꯟꯕꯤꯔꯤꯕꯅ ꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎ ꯊꯥꯖꯗ꯭ꯔꯤꯕꯅꯤꯅꯦ ꯅꯪꯒꯤꯁꯦ ꯅꯁꯛꯃꯛꯅ ꯇꯧ ꯉꯝꯕꯤ ꯍꯦꯛ ꯃꯥꯟꯈꯩ ꯏꯆꯥ ꯑꯣꯏꯔꯁꯨ ꯅꯪꯁꯦ ꯑꯇꯣꯝꯕꯤꯒꯤ ꯁꯛꯇꯥ ꯑꯃ ꯏꯆꯦꯟ ꯆꯦꯜꯂꯤ ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦꯗꯅ ꯑꯩꯅ ꯄꯟꯕꯤꯗꯕꯁꯤꯗꯥꯏꯕ ꯀꯩꯅꯣ ꯏꯃꯥ ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯍꯦꯛ ꯄꯣꯛꯂꯤ ꯃꯆꯥ ꯑꯩꯕꯨ ꯍꯦꯛꯇ ꯂꯨꯛꯃꯥꯏꯗ ꯍꯥꯞꯄꯒ ꯌꯣꯜꯂꯦꯃꯤ ꯅꯁꯛꯇꯣ ꯅꯨꯡꯁꯤꯔꯛꯇꯕ ꯅꯪꯒꯤ ꯐꯅꯕ ꯁꯤꯟꯕꯤꯔꯤꯕ ꯑꯩꯉꯣꯟꯗ ꯐꯠꯇꯅ ꯈꯜꯂꯛꯄꯗꯨꯗ ꯑꯩꯅꯗꯤ ꯅꯨꯄꯥꯗꯨ ꯎꯅꯔꯒ ꯁꯤꯗ ꯁꯤꯟꯅꯔꯒ ꯅꯪꯁꯦ ꯀꯣꯛ ꯆꯦꯜꯍꯟꯈꯤꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯈꯟꯕꯤꯔꯤ ꯑꯗꯨꯒ ꯑꯩꯕꯨ ꯃꯥꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯍꯥꯏꯗꯣꯛꯀꯅꯨ ꯀꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏ ꯍꯥꯏꯕꯅꯤꯗ ꯑꯉꯛꯄꯅꯤ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯁꯤ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯦ ꯈꯪꯂꯕ ꯅꯨꯄꯥ ꯑꯗꯨ ꯑꯐꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥꯅꯤ ꯈꯪꯕꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯅꯝꯗꯅ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯄꯤꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤ ꯄꯨꯝꯕ ꯅꯤꯡꯊꯦꯝꯅꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥ ꯃꯆꯥꯅ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯄꯤꯗꯣꯜꯂꯕ ꯃꯃꯥ ꯃꯆꯥꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯁꯨꯝꯈꯤꯕꯗ ꯄꯪꯊꯔꯤꯕꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯍꯥꯎꯗꯨ ꯇꯥꯐꯤꯡ ꯇꯥꯐꯤꯡ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯩ ꯃꯧ ꯕꯦꯝꯃ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯃꯤ ꯂꯥꯎꯅꯍꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦꯅꯦ ꯏꯃꯥ ꯀꯔꯤ ꯄꯥꯎꯅꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯄꯥꯎꯅꯤ ꯁꯦ ꯁꯤꯗ ꯅꯤꯡꯊꯤꯅ ꯐꯝꯃꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯏꯅꯦꯝ ꯇꯝꯕ ꯍꯧꯔꯛꯂꯒꯦ ꯃꯅꯤꯡꯒꯤ ꯅꯨꯄꯥꯗꯤ ꯊꯣꯛꯇꯅ ꯅꯨꯄꯥ ꯊꯣꯛꯄ ꯌꯥꯝ ꯁꯥꯕ ꯃꯥꯒꯤ ꯃꯨꯈꯥꯌꯩꯗꯣ ꯉꯔꯥꯡ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯦꯗꯅ ꯏꯃꯥꯁꯨ ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯦꯡꯕ ꯆꯠꯂꯨꯏꯌꯦ ꯑꯗ ꯅꯨꯄꯤꯗꯣ ꯃꯁꯝꯗꯣ ꯐꯖꯃꯜꯂꯦꯗꯅꯅꯦ ꯏꯃꯥꯅ ꯍꯥꯏꯐꯦꯠ ꯅꯥꯟꯅ ꯁꯥꯟꯅꯔꯨꯕ ꯑꯗꯨꯒꯗꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯕꯤ ꯑꯣꯏꯔꯝꯗꯅꯅꯦ ꯃꯁꯝꯗꯣ ꯀꯦꯜꯂꯛꯄꯒꯤ ꯋꯥꯅꯤ ꯉꯥꯏꯍꯥꯛꯇꯤ ꯏꯃꯥ ꯐꯥꯎ ꯈꯪꯉꯨꯔꯦ ꯃꯁꯝ ꯀꯦꯜꯂꯛꯄꯗꯨꯗꯗꯤ ꯑꯗꯨꯒ ꯑꯣꯟꯊꯣꯔꯛꯄꯗꯅꯅꯦ ꯀꯨꯟꯗꯥ ꯂꯩꯗꯤ ꯃꯃꯧ ꯐꯪꯂꯦꯗꯅ ꯍꯔꯥꯎꯖꯧꯔꯒ ꯅꯨꯄꯤ ꯁꯥꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯂꯦꯛꯊꯔꯛꯇꯅ ꯃꯌꯥꯝ ꯆꯪꯅ ꯂꯥꯏꯀꯠꯅꯍꯧꯔꯦ ꯑꯩꯅ ꯃꯁꯝꯗꯣ ꯅꯥꯜꯂꯝꯗ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯐꯔꯛ ꯇꯥꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯄꯥꯔꯤꯅ ꯑꯕꯣ ꯑꯩꯁꯨ ꯍꯌꯦꯡꯋꯥꯏ ꯆꯥꯔꯒ ꯆꯥꯎꯔꯒꯅꯦ ꯅꯨꯄꯤ ꯁꯥꯕꯤ ꯑꯣꯏꯅ ꯄꯨꯔꯛꯀꯅꯤ ꯑꯕꯣꯛꯅ ꯋꯟꯊꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ ꯍꯦ ꯅꯄꯨꯅ ꯑꯣꯜꯂꯛꯄ ꯑꯉꯥꯡ ꯅꯪꯃꯁꯨ ꯐꯔꯣꯏꯗꯧꯔꯤ ꯄꯣꯠꯅꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯔꯦꯅꯦ ꯋꯥꯀꯥꯏ ꯉꯥꯡꯕ ꯍꯩ ꯃꯧ ꯏꯁꯨ ꯅꯨꯄꯥꯁꯦ ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯍꯧꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤ ꯁꯣꯏꯗꯅ ꯅꯥꯇꯩ ꯑꯃ ꯆꯥꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯄꯨꯔꯥ ꯅꯥꯀꯨꯗꯣ ꯍꯟꯖꯤꯜꯂꯕꯅꯤ ꯃꯁꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯄꯪꯉꯥꯡ ꯉꯥꯡꯖꯔꯤꯅꯤꯗ ꯏꯃꯥ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯅ ꯀꯔꯤꯕꯨ ꯈꯪꯗꯣꯏꯅꯣꯗ ꯍꯩꯃ ꯏꯃꯥꯗꯤ ꯀꯥꯎꯏ ꯏꯃꯥꯗ ꯁꯦꯜ ꯈꯤꯇ ꯄꯤꯔꯛꯀꯦꯔꯣ ꯏꯃꯥꯒꯤ ꯈꯨꯄꯥꯏ ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯍꯥꯟ ꯑꯩꯅ ꯐꯤ ꯑꯃ ꯂꯧꯔꯨꯕꯅꯤ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯁꯦꯜ ꯊꯧꯕꯗ ꯃꯗꯨꯒꯤ ꯃꯧꯅꯥꯎꯗꯨꯅ ꯁꯦꯜ ꯊꯧꯔꯛꯀꯅꯤ ꯈꯟꯕꯗꯤ ꯏꯃꯥꯁꯦ ꯊꯣꯡꯒꯥꯜ ꯊꯣꯛꯀꯗꯧ ꯐꯥꯎꯕ ꯇꯥꯟꯁꯤꯜꯂꯛꯂꯕꯅꯤ ꯏꯃꯥ ꯅꯃꯧꯒꯤ ꯈꯨꯠꯇꯗꯤ ꯍꯧꯖꯤꯛ ꯁꯦꯜ ꯑꯝꯇ ꯂꯩꯇꯦ ꯍꯥ ꯁꯦꯜ ꯂꯩꯇꯦꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ ꯁꯦꯜꯒ ꯑꯃꯠꯇ ꯁꯤꯟꯅꯗ꯭ꯔꯕ꯭ꯔꯅꯤ ꯏꯃꯧꯗ ꯍꯣꯏ ꯏꯃꯥ ꯁꯤꯟꯅꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯊꯕꯛꯀꯤ ꯁꯦꯜꯒ ꯐꯪꯗ꯭ꯔꯕ ꯀꯩꯅꯣ ꯀꯨꯏꯔꯦ ꯃꯈꯣꯏ ꯇꯥꯆꯧꯅ ꯁꯦꯜ ꯄꯤꯁꯤꯜꯂꯛꯈꯤꯗꯕ ꯑꯩꯒꯤ ꯁꯦꯜ ꯈꯔ ꯂꯩꯔꯝꯕꯗꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯔꯤꯕꯅꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯁꯦꯜꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ ꯅꯪꯒꯤ ꯅꯨꯄꯥꯅ ꯅꯪꯉꯣꯟꯗ ꯁꯦꯜ ꯄꯤꯁꯤꯜꯂꯛꯇ꯭ꯔꯕꯁꯨ ꯁꯦꯜ ꯄꯤꯁꯤꯜꯂꯛꯇ꯭ꯔꯤꯕꯒꯤ ꯃꯔꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯪꯕ ꯌꯥꯏꯗꯅ ꯅꯣꯡꯃꯗ ꯊꯕꯛ ꯂꯦꯞꯄꯁꯨ ꯅꯠꯇꯦ ꯊꯕꯛ ꯃꯐꯝ ꯍꯥꯏꯔꯦ ꯍꯣꯡꯗꯅ ꯁꯨꯔꯤꯕ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯀꯣ ꯍꯪꯗꯣꯛꯅꯕ ꯇꯧꯀꯣ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯆꯥꯅ ꯀꯅꯥꯅ ꯈꯪꯅꯤ ꯃꯧ ꯍꯜꯂꯛꯄꯤ ꯑꯃꯗ ꯄꯨꯛꯆꯦꯜꯒ ꯆꯥꯎꯁꯤꯜꯂꯝꯃꯗꯤ ꯃꯥꯡꯖꯗꯧꯔꯤꯁꯦ ꯑꯩ ꯅꯠꯇꯦ ꯅꯪꯅꯤꯀꯣ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯤ ꯏꯃꯥꯅꯗꯤ ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯏꯃꯥ ꯑꯩꯅ ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯝꯅ ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏꯗ ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯌꯥꯝ ꯄꯪꯃꯜꯂꯤꯀꯣ ꯃꯤ ꯑꯣꯏꯔꯣꯏ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯂꯝꯗ ꯁꯛꯂꯣꯟ ꯑꯃ ꯌꯨꯝꯗꯅ ꯁꯛꯂꯣꯟ ꯑꯃ ꯂꯧꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕ ꯐꯈ꯭ꯔꯕ ꯏꯆꯥꯁꯦ ꯃꯃꯤꯠ ꯉꯥꯎꯒꯟꯈ꯭ꯔꯕ ꯅꯀꯨꯗꯨꯅ ꯄꯣꯛꯂꯤꯕꯅꯤ ꯀꯣ ꯑꯗꯨꯅ ꯅꯀꯨꯗꯨꯒꯤ ꯏ ꯌꯥꯎꯔꯤꯕꯅꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯏꯅꯦꯝꯗꯤ ꯊꯥꯖꯗꯦꯍꯦ ꯉꯁꯥꯏ ꯃꯈꯩ ꯃꯃꯥꯒ ꯃꯕꯣꯛꯀꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯨꯃꯤꯟ ꯇꯥꯔꯒ ꯊꯥꯗꯣꯏꯅ ꯑꯗꯣꯕꯣ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯔꯤ ꯀꯅꯥꯒꯤ ꯅꯨꯄꯤ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯏꯃꯧ ꯅꯠꯇꯕ ꯅꯨꯄꯤ ꯄꯨꯗ ꯄꯨꯔꯛꯁꯅꯨ ꯃꯌꯥꯗꯣ ꯀꯕꯥ ꯈꯜꯂꯒꯅꯦ ꯍꯤꯡꯅ ꯐꯨꯡꯒꯦ ꯑꯩꯒꯤ ꯑꯁꯨꯛ ꯐꯕꯤ ꯁꯟ ꯃꯃꯩꯗꯒꯤ ꯍꯦꯟꯅ ꯄꯪꯕꯤ ꯏꯃꯧꯁꯦ ꯃꯤꯔꯥꯏꯔꯕꯗꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯑꯩꯅꯅꯦ ꯃꯤ ꯊꯤꯅ ꯍꯥꯠꯂꯦꯗꯅ ꯄꯥꯔꯤꯅ ꯄꯥꯕꯅ ꯅꯨꯄꯤ ꯄꯨꯔꯛꯇ꯭ꯔꯁꯨ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯄꯨꯔꯛꯀꯅꯤ ꯍꯩ ꯃꯧ ꯅꯪꯒꯤ ꯄꯤꯛꯅ ꯃꯔꯨꯝ ꯀꯥꯕ ꯅꯆꯥꯅꯨꯄꯥꯁꯦ ꯃꯌꯥꯁꯦ ꯀꯔꯤ ꯈꯤꯇꯅꯦ ꯁꯥꯏꯂꯨꯁꯨ ꯆꯠꯂꯨ ꯁꯥꯏꯍꯜꯂꯣ ꯃꯁꯤꯟꯁꯦ
ꯃꯁꯤ ꯁꯥꯏꯕ ꯍꯦꯛ ꯂꯦꯞꯄꯒ ꯍꯅꯨꯕꯒꯤ ꯋꯥ ꯉꯥꯛꯇ ꯈꯟꯅ ꯉꯥꯡꯏ ꯈꯣꯝꯅꯝ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯈꯜ ꯌꯧꯈ꯭ꯔꯦ ꯏꯃꯥꯒꯤ ꯄꯥꯔꯤ ꯂꯥꯎꯁꯦ ꯉꯁꯤꯒꯤ ꯏꯆꯥ ꯏꯔꯨꯖꯗ꯭ꯔꯤꯌꯦ ꯏꯃꯥ ꯂꯨꯖꯕꯤꯔꯒꯦ ꯇꯜꯂꯤ ꯏꯔꯨꯖꯕ ꯉꯝꯃꯣ ꯏꯪꯉꯣꯏꯌꯦ ꯁꯦꯡꯅ ꯂꯨꯖꯊꯣꯛꯂꯒꯅꯦ 이마가 ꯀꯩꯊꯦꯜꯗ ꯉꯥ ꯑꯆꯧꯕ ꯂꯩꯕ ꯆꯠꯂꯨꯁꯦꯕ ꯅꯪ ꯀꯩꯊꯦꯜꯗ ꯀꯣꯏꯕ ꯆꯠꯅꯤꯡꯗ꯭ꯔꯣ ꯆꯠꯅꯤꯡꯉꯦ 이마 ꯑꯁꯨꯝꯅ ꯂꯩꯁꯤꯅ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯕꯨ ꯊꯦꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯄꯥꯔꯤ ꯑꯁꯤ ꯅꯨꯄꯥ ꯃꯆꯥꯒ ꯑꯣꯏꯕꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯈꯩ ꯃꯉꯥꯎꯊꯤ ꯃꯥꯗ ꯁꯦꯟꯅꯕꯗ ꯂꯩꯁꯤꯁꯨ ꯃꯊꯧ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯂꯩꯁꯤ ꯆꯪꯈ꯭ꯔꯕꯗ ꯂꯩꯍꯥꯎ ꯃꯁꯨ ꯅꯨꯄꯤ ꯊꯥꯗꯣꯏꯅ ꯄꯦꯗꯨ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯑꯕꯣꯛꯀꯤ ꯊꯥꯗꯣꯏ ꯏꯁꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯍꯥ ꯏꯁꯨꯕꯨ ꯀꯞꯄꯕ꯭ꯔꯣ ꯑꯕꯣꯛ ꯑꯩꯒꯤ ꯂꯩꯔꯤꯁꯦ ꯃꯁꯝ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯣꯏꯅꯦꯍꯦ ꯏꯁꯨꯒꯤ ꯂꯩꯔꯤꯁꯤꯗꯤ ꯃꯁꯝ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ ꯂꯩꯔꯤ ꯂꯝꯕꯣꯏꯔꯦꯗꯅ ꯁꯤꯗꯤ ꯀꯌꯥꯗ ꯃꯈꯨꯠ ꯌꯥꯎꯔꯤꯕꯅꯣ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯁꯦ ꯑꯕꯣꯛꯀꯤ ꯊꯥꯗꯣꯏ ꯁꯦ ꯍꯌꯦꯡ ꯑꯕꯣꯛꯅꯅꯦ ꯏꯁꯨꯒꯤ ꯂꯩꯔꯤꯗꯣ ꯃꯁꯝ ꯐꯣꯠꯄꯤꯒꯦ ꯑꯕꯣꯛꯀ ꯄꯣꯠꯐꯝ ꯐꯥꯎꯕ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ 이수기 ꯉꯥꯃꯣꯛ ꯂꯩꯊꯣꯛꯀꯦ ꯆꯤꯅꯤ ꯍꯩꯉꯥꯟꯒ ꯀꯕꯣꯛ ꯈꯣꯏꯗꯨꯝꯒ ꯂꯩꯕꯤꯌꯨꯀꯣ ꯑꯕꯣꯛ ꯂꯩꯅꯤ 이수ꯅ ꯆꯥꯅꯤꯡꯕ ꯂꯣꯏꯅ ꯑꯕꯣꯛꯅ ꯂꯩꯕꯤꯅꯤ ꯑꯁꯨꯝꯅ ꯊꯥꯗꯣꯏꯁꯨ ꯃꯕꯣꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯌꯦꯡꯕꯤ ꯃꯃꯥꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯦꯝꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯇꯨꯅ ꯇꯥ ꯅꯤꯡꯊꯦꯝ ꯊꯕꯛ ꯂꯣꯏꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯔꯦ ꯀꯔꯤ ꯂꯩꯔꯤꯒꯦ ꯌꯦꯡꯕꯤ ꯇꯥ ꯅꯤꯡꯊꯦꯝ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯦ 이마나 ꯇꯥ ꯅꯤꯡꯊꯦꯝꯕꯨ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯗꯨꯅꯇ ꯂꯩꯔꯦ ꯑꯗꯨꯅ ꯌꯥꯔꯗꯤ ꯑꯩꯈꯣꯏ ꯐꯥꯎꯗ ꯆꯪꯉꯨꯈꯤꯁꯤꯔꯥꯅ ꯍꯥ 이마ꯕꯨ ꯃꯁꯥ ꯉꯝꯗꯦꯕ ꯅꯤꯡꯊꯦꯝ ꯅꯣꯡꯂꯦꯟꯗ ꯃꯣꯟ ꯁꯤꯟꯗꯨꯅ ꯅꯣꯡꯂꯦꯟ ꯑꯌꯤꯡꯕꯤ ꯍꯣꯏ ꯐꯥꯎꯗ ꯆꯪꯃꯤꯟꯅꯔꯨꯈꯤꯁꯤ ꯑꯣ ꯁꯪꯖꯗ꯭ꯔꯦ ꯊꯕꯛ ꯉꯟꯅ ꯂꯣꯏꯕꯒꯤ ꯃꯨꯟꯗꯥ ꯅꯨꯡꯉꯥꯏꯔꯤꯉꯩꯁꯤꯗ ꯊꯕꯛ ꯑꯃ ꯍꯥꯞꯄꯤꯔꯅꯨ ꯀꯣ ꯅꯅꯦꯝ ꯇꯣꯟꯅꯧꯅꯕ ꯄꯥꯝꯃꯤꯗꯣ ꯑꯐꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯌꯥ ꯅꯨꯄꯥ ꯅꯪꯕꯨꯅꯤ ꯄꯥꯈꯪ ꯑꯔꯤꯕ ꯑꯩ ꯅꯠꯇꯦ ꯅꯇꯣꯝ ꯆꯧꯁꯨ ꯑꯩ ꯁꯪꯗꯦ ꯌꯨꯝꯗ ꯐꯤ ꯃꯣꯠꯄ ꯃꯌꯥꯝ ꯂꯩꯍꯧꯔꯤ ꯁꯨꯔꯨꯗꯣꯏꯅꯤ ꯅꯤꯡꯊꯦꯝ ꯅꯣꯡꯂꯦꯟ ꯌꯥꯗ꯭ꯔꯕꯗꯨꯗ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯗꯨꯅ ꯂꯩꯕ ꯇꯜꯂꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯍꯥꯟꯅ ꯆꯠꯂꯝ 이마ꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯉꯥꯏꯍꯥꯛ ꯆꯪꯂꯝꯗ꯭ꯔꯕꯗꯤ ꯃꯊꯣꯏ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯑꯩ ꯉꯥꯏꯍꯥꯛ ꯆꯪꯉꯝꯃꯒꯦ ꯑꯣ ꯏꯇꯥꯎ ꯅꯪ ꯂꯣꯏꯔꯦꯀꯣ ꯑꯩꯒꯤ ꯏꯇꯥꯎ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯤꯡꯊꯦꯝ ꯅꯪ ꯂꯨꯛꯃꯥꯏ ꯃꯥꯟꯕꯤꯁꯤ ꯍꯦꯛ ꯎꯛꯅꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯐꯋꯥꯝ ꯇꯥꯔꯦꯍꯦ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯒꯤ ꯈꯟꯕꯤ ꯅꯨꯄꯤꯁꯥ ꯅꯈꯣꯏꯒꯤ ꯅꯀꯣꯛꯁꯤꯡꯗꯨꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯇꯨꯝꯕꯥ ꯑꯃꯟꯕꯅꯣ ꯅꯣꯏꯒꯨꯝꯕ ꯅꯨꯄꯤ ꯐꯪꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯥꯀꯩ ꯁꯦꯡꯅ ꯑꯩ ꯑꯔꯤꯕ ꯑꯣꯏꯖꯔꯒꯦꯀꯣ ꯃꯁꯤꯒꯤ ꯑꯌꯤꯡꯕꯤ ꯍꯥꯏꯕꯤꯁꯦ ꯂꯩꯁꯥꯕꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯝꯃꯣꯏ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯃꯦ ꯑꯁꯨꯝꯅ ꯅꯣꯡꯂꯦꯟꯁꯨ ꯉꯁꯤꯗꯤ ꯃꯇꯣꯝꯇ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯅꯣꯡꯂꯦꯟꯅ ꯃꯇꯣꯝꯇ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯂꯩꯍꯥꯎꯅ ꯍꯩ ꯅꯣꯡꯂꯦꯟ ꯅꯪ ꯉꯥꯏꯈꯣ ꯁꯤꯒꯤ ꯍꯅꯨꯕꯤ ꯆꯔꯥꯡꯅꯕꯤꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯤ ꯇꯠꯇꯧꯔꯤꯁꯦ ꯃꯆꯥ ꯅꯨꯄꯥꯁꯨ ꯅꯨꯄꯥ ꯐꯥꯕꯤꯅ ꯐꯥꯎꯔꯦ ꯀꯔꯤꯅꯣ ꯑꯩꯅ ꯈꯨꯝꯗꯣꯏꯁꯤꯕꯣ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯅ ꯀꯔꯥꯏ ꯂꯩꯍꯧꯔꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯒ ꯅꯇꯣꯝ ꯊꯜꯂꯛꯂꯤꯕꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯅꯪꯅ ꯉꯥꯅꯨ ꯌꯦꯟ ꯌꯣꯟꯕꯗꯧꯅꯒ ꯌꯣꯟꯊꯣꯛꯂꯝꯂꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯀꯔꯤꯅꯣꯗꯩꯅꯦ ꯑꯩ ꯁꯤꯕꯨ ꯅꯆꯥꯅꯨꯄꯥ ꯁꯦꯟꯅꯅꯕ ꯏꯅꯦ ꯍꯣꯏꯅ ꯅꯦꯛꯄ ꯃꯤꯅꯥꯏꯔꯣ ꯃꯈꯣꯡ ꯄꯥꯟꯕꯅꯤ ꯃꯥꯏꯅ ꯌꯨꯝ ꯌꯧꯅꯕ ꯂꯥꯛꯆꯅꯤ ꯍꯥꯏ ꯄꯥꯈꯪ ꯀꯣꯛꯇꯥꯡꯕ ꯃꯤꯅꯥꯏ ꯀꯩꯗꯤ ꯀꯩꯅꯣ ꯆꯠꯃꯤꯟꯅꯈꯤꯕꯗꯨꯗ ꯆꯨꯝꯅ ꯍꯪꯕꯒꯤ ꯋꯥꯅꯤ ꯑꯣ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯆꯥꯅꯨꯄꯥ ꯊꯃꯣꯏ ꯆꯥꯎꯕꯗꯣ ꯐꯥꯎꯔꯕꯅꯦꯕ ꯐꯔꯦ ꯁꯤ ꯍꯥꯏꯔꯗꯤ ꯐꯔꯝꯅꯦꯕ ꯁꯤ ꯑꯣꯏꯔꯗꯤ ꯍꯥ ꯏꯆꯥ ꯐꯥꯎꯔꯦꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯐꯥꯎꯔꯤꯕꯅꯣ ꯄꯥꯎꯗꯨ ꯇꯝꯂꯕꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯨꯅꯦ ꯅꯤꯁꯥ ꯆꯥꯕ ꯏꯆꯥꯁꯨ ꯅꯠꯇꯦ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯐꯥꯎꯔꯤꯕ ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯟꯕꯅꯒ ꯐꯥꯎꯔꯕ꯭ꯔꯥ ꯃꯤ ꯀꯅꯥꯅ ꯐꯥꯎꯔꯤ ꯅꯣꯏ ꯃꯤ ꯀꯣꯛꯇꯥꯡꯕ ꯅꯪꯕꯣ ꯑꯣ ꯏꯅꯦꯒꯤ ꯋꯥꯈꯜꯗꯣ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅꯣ ꯃꯩꯔꯥ ꯄꯥꯏꯕꯤꯒ ꯃꯤꯒꯤ ꯈꯨꯂꯪ ꯆꯠꯄꯗꯅꯦ ꯑꯃꯠꯇ ꯁꯪꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯐꯥꯕꯩ ꯅꯨꯄꯤꯅ ꯅꯆꯥ ꯅꯨꯄꯥꯗꯣ ꯐꯥꯎꯔꯦ ꯑꯣ ꯂꯩꯀꯥꯏ ꯅꯪꯒꯤ ꯅꯨꯄꯥꯁꯤꯡꯗꯣ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯅꯕꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯍꯧꯔꯣꯍꯦ ꯃꯇꯝꯁꯦ ꯃꯇꯝ ꯑꯃ ꯇꯧꯔꯦ ꯄꯥꯈꯪ ꯅꯠꯇ꯭ꯔꯕꯁꯨ ꯑꯐꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯈꯨꯇꯣꯝꯕꯤ ꯃꯇꯣꯟꯗꯕꯨ ꯇꯣꯡꯕ ꯉꯝꯒꯗꯕ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯕꯁꯨ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯅꯨꯄꯤ ꯐꯨꯔꯨꯞ ꯑꯃ ꯆꯣꯡꯊꯣꯔꯛꯂꯦ ꯃꯃꯤꯠ ꯉꯥꯎꯕ ꯅꯪꯒꯤ ꯅꯨꯄꯥ ꯐꯥꯖꯤꯟꯕ ꯍꯧꯅꯔꯣꯍꯦ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤ ꯃꯤꯡꯊꯣꯜ ꯐꯪꯖꯅꯤ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯃꯇꯨ ꯊꯤꯕ ꯈꯪꯗꯕ ꯍꯟꯅꯨꯕ ꯃꯅꯝ ꯋꯥ ꯅꯝꯕ ꯄꯥꯈꯪ ꯀꯣꯛꯆꯥꯛꯄꯁꯤꯅ ꯂꯥꯎꯔꯒ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ ꯃꯦꯟ ꯃꯥꯟꯒꯝꯇ ꯇꯥꯍꯧꯗꯦꯍꯦ ꯃꯁꯤ ꯂꯩꯅꯥ ꯐꯖꯅ ꯍꯦꯟꯖꯤꯜꯂꯤ ꯃꯤꯔꯣꯟ ꯑꯃ ꯇꯥꯗ꯭ꯔꯦꯕ ꯂꯤꯕ ꯍꯦꯟꯃꯜꯂꯁꯨ ꯃꯤꯁꯦ ꯉꯥꯎꯔꯤ ꯐꯔꯤ ꯇꯧꯋꯤꯁꯦ ꯆꯨꯝꯕꯖꯥꯠꯅꯤꯀꯣ ꯑꯔꯤꯕ ꯃꯤꯅ ꯉꯥꯎꯕ ꯏꯃꯤꯠꯁꯤꯅꯅꯦ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦꯕ ꯑꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯅꯥꯔꯩꯅ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯋꯥꯍꯩꯅ ꯅꯤꯡꯊꯦꯝꯕꯨ ꯊꯦꯝꯂꯤ ꯅꯤꯡꯊꯦꯝ ꯌꯦꯡꯉꯨ ꯅꯆꯜ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯑꯁꯣꯟꯕꯤ ꯑꯩ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯍꯟꯗꯛ ꯃꯔꯛ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ
ꯄꯥꯈꯪ ꯁꯣꯟꯊꯕꯒꯨꯝ ꯇꯧꯏ ꯑꯗꯨꯅ ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯃꯤꯄꯥꯏꯕ ꯄꯣꯛꯏ ꯌꯥꯔꯒꯗꯤ ꯏꯃꯥꯒꯤ ꯑꯅꯤꯡꯕꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯊꯨꯡꯍꯟꯕꯤꯌꯨꯕ ꯑꯩ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯧ ꯍꯥꯏꯔꯕꯁꯨ ꯍꯥꯏꯖꯔꯛꯏ ꯅꯤꯡꯊꯦꯝ ꯏꯃꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯏꯃꯥꯅ ꯋꯥꯈꯜ ꯁꯣꯟꯊꯒꯗꯧꯔꯤꯕꯅꯣ ꯅꯆꯥꯅꯤ ꯏꯃꯥꯕꯨ ꯑꯅꯥꯕ ꯐꯅꯕ ꯁꯣꯏꯗꯅ ꯂꯥꯌꯦꯡꯒꯅꯤ ꯅꯤꯡꯊꯦꯝ ꯏꯃꯥꯁꯦ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯇꯕꯒꯤ ꯋꯥꯗꯅꯤ ꯏꯁꯥ ꯄꯨꯝꯕ ꯂꯥꯏꯅꯥꯅ ꯌꯣꯝꯂꯕꯅꯤ ꯐꯅ ꯂꯥꯌꯦꯡꯗꯨꯅꯁꯨ ꯐꯕ ꯉꯝꯒꯗꯕ ꯑꯅꯥꯕ ꯅꯠꯇꯦ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯑꯁꯤꯕꯒꯤꯗꯃꯛ ꯑꯩ ꯀꯔꯤꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯇꯦ ꯑꯩꯅ ꯋꯥꯔꯤꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯌꯤꯡꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯀꯜꯂꯤꯉꯩ ꯏꯆꯥꯒꯤ ꯃꯐꯝ ꯑꯃ ꯈꯪꯕ ꯑꯁꯣꯟꯕꯤ ꯃꯃꯥꯏꯅ ꯄꯥꯝꯃꯤ ꯑꯩꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯑꯣꯏꯍꯧꯒꯗꯕ ꯃꯗꯨ ꯈꯜꯂꯨꯕꯗ ꯑꯩ ꯃꯤꯄꯥꯏꯕ ꯄꯣꯛꯇꯕ ꯉꯝꯗꯦ ꯑꯁꯤꯅꯁꯨ ꯍꯦꯟꯅ ꯏꯃꯥꯒꯤ ꯋꯥꯈꯜ ꯁꯣꯟꯊꯅꯕ ꯂꯝꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯏꯃꯥ ꯑꯌꯦꯡꯕꯤꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ ꯃꯥꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯊꯥꯖꯗꯦ ꯊꯥꯖꯕ ꯉꯝꯗꯦꯌꯦ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯏꯃꯥ ꯏꯆꯥꯒꯤꯗꯃꯛ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯅꯪꯁꯨ ꯏꯃꯥ ꯏꯆꯥꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯌꯦꯡꯕꯤꯒꯤꯗꯃꯛ ꯑꯩꯅ ꯃꯄꯣꯛꯁꯤꯃꯒꯤ ꯂꯦꯞꯀꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯃꯛ ꯑꯩꯒꯤ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯅꯪ ꯉꯝꯒꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯃꯤꯠꯆꯤ ꯐꯠ ꯈꯠꯆꯤꯜꯂꯤ ꯅꯤꯡꯊꯦꯝ ꯁꯅꯥꯔꯩ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯁꯅꯥꯔꯩ ꯑꯃꯨꯛꯁꯨ ꯍꯥꯏꯖꯤꯜꯂꯛꯏ ꯅꯤꯡꯊꯦꯝ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯉꯝꯂꯣꯏ ꯅꯠꯇ꯭ꯔꯥ ꯅꯪ ꯄꯥꯈꯪ ꯅꯠꯇꯦ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯆꯥꯒꯤꯗꯃꯛ ꯅꯪꯅ ꯂꯦꯞꯄꯤꯒꯅꯤ ꯈꯟꯗꯨꯅ ꯏꯀꯥꯏ ꯏꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯅꯐꯝꯗ ꯍꯥꯏꯖꯔꯤꯕꯅꯤ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯏꯆꯥꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯍꯣꯡꯅ ꯊꯝꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯉꯁꯤꯗꯒꯤ ꯏꯃꯥ ꯏꯆꯥꯒꯤ ꯂꯝꯕꯤꯗ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯄꯤꯔꯅꯨꯋꯣ ꯑꯣꯏꯖꯕ ꯊꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯇꯨꯁꯣꯜꯂꯕ ꯏꯃꯥ ꯏꯆꯥ ꯍꯤꯡꯒꯗꯕ ꯀꯤꯔꯦ ꯇꯁꯦꯡꯅ ꯀꯤꯔꯦ ꯉꯁꯤꯃꯛꯇꯤ ꯈꯤꯇꯪ ꯊꯨꯖꯤꯟꯃꯜꯂꯤꯗ ꯏꯃꯥ ꯑꯩꯒꯤꯁꯨ ꯈꯟꯊꯕꯒꯤ ꯃꯇꯝ ꯈꯖꯤꯛꯇꯗꯤ ꯄꯤꯕꯤꯌꯨ ꯅꯤꯡꯊꯦꯝ ꯏꯃꯥꯅ ꯅꯪꯒꯤ ꯅꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯃꯁꯤꯗ ꯀꯔꯤ ꯈꯟꯊꯅꯤꯡꯉꯥꯏꯕꯨ ꯂꯩꯔꯤꯕꯒꯦ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯉꯝꯂꯣꯏꯗꯕ ꯅꯪꯅ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕꯤꯔꯦ ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯂꯩꯇꯦ ꯈꯟꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯠꯇ꯭ꯔ ꯅꯪꯒꯤꯁꯦ ꯅꯤꯡꯊꯦꯝ ꯁꯅꯥꯔꯩꯅ ꯅꯝꯍꯩ ꯍꯩꯖꯤꯜꯂꯛꯂꯕꯗ ꯑꯌꯤꯡꯕꯤꯕꯨꯁꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯉꯁꯤꯃꯛ ꯑꯌꯤꯡꯕꯤꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ ꯑꯌꯤꯡꯕꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯁꯅꯥꯔꯩꯅ ꯇꯁ ꯀꯝꯗꯧꯌꯦ ꯁꯅꯥꯔꯩꯅ ꯀꯥꯞꯄ ꯇꯦꯟꯕꯨ ꯄꯥꯟꯗꯦ ꯍꯥꯏꯕ꯭ꯔꯣ ꯏꯁꯥꯁꯦ ꯌꯥꯡꯉꯤ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯅ ꯃꯐꯝ ꯈꯪꯅ ꯆꯠꯈꯤꯕꯁꯦ ꯑꯩꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯐꯝ ꯈꯪꯅ ꯏꯆꯥꯕꯨ ꯁꯤꯟꯅꯈ꯭ꯔꯦꯗꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗꯤ ꯃꯥꯅ ꯉꯝꯅꯕ ꯄꯥꯟꯖꯕꯩꯗꯨꯅꯤ ꯑꯩꯒꯤꯗꯤ ꯏꯁꯥ ꯋꯥꯏ ꯁꯪꯂꯒ ꯂꯣꯏꯔꯦ ꯏꯆꯥꯅꯨꯄꯤꯒ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯋꯥ ꯉꯥꯡꯕꯤ ꯃꯌꯥꯝꯁꯤꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯣꯏꯕ ꯍꯧꯖꯤꯛꯇꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯃꯌꯥꯝꯗꯣ ꯃꯌꯥ ꯀꯨꯝꯂꯅꯤꯗꯅ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯤꯅ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯐꯪꯈ꯭ꯔꯕꯅꯤꯅ ꯅꯨꯄꯤ ꯑꯃꯅ ꯏꯖꯠ ꯂꯩꯕ ꯍꯥꯏꯁꯦ ꯅꯨꯄꯥꯒꯤ ꯃꯈꯥꯁꯨ ꯌꯥꯝ ꯄꯣꯟꯕꯅꯤ ꯑꯗꯨꯅ ꯑꯐꯕ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤꯅ ꯏꯆꯥꯅꯨꯄꯤꯁꯨ ꯃꯤꯅ ꯐꯅ ꯑꯗꯨꯝ ꯉꯥꯡꯅꯖꯈ꯭ꯔꯗꯕꯅꯤ ꯅꯣꯡ ꯅꯤꯅꯤ ꯃꯉꯥꯏ ꯃꯣꯏꯅ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯜꯂꯦꯗꯨꯅ ꯉꯥꯡꯅꯔꯝꯂꯕꯗ ꯁꯣꯝꯗꯅ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯅꯤꯡꯊꯦꯝ ꯍꯜꯂꯛꯇ꯭ꯔꯕꯗ ꯂꯩꯁꯤ ꯊꯋꯥꯏ ꯋꯥꯅ ꯏꯃꯥ ꯑꯉꯥꯡꯁꯨ ꯇꯨꯝꯈ꯭ꯔꯦ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯣꯛꯂꯒ ꯇꯥꯆꯧꯗꯨ ꯌꯦꯡꯂꯨꯁꯤꯔꯥ ꯍꯣꯏꯅꯦ ꯃꯇꯝꯁꯤ ꯐꯅ ꯊꯦꯡꯂꯦ ꯍꯜꯂꯛꯄꯗꯤ ꯃꯌꯥꯏ ꯃꯤ ꯅꯣꯡꯂꯦꯟ ꯍꯣꯏꯗꯤ ꯉꯁꯥꯏꯅ ꯉꯜꯂꯤꯉꯩꯗꯒꯤ ꯍꯜꯂꯛꯈ꯭ꯔꯕꯅꯤꯅꯦ ꯍꯥ ꯇꯥ ꯅꯣꯡꯂꯦꯟ ꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯏꯃꯥ ꯇꯥ ꯅꯣꯡꯂꯦꯟ ꯍꯣꯏꯗ ꯆꯠꯇꯨꯅ ꯍꯪꯂꯨꯕꯅ ꯐꯗꯣꯏꯔꯣ ꯃꯗꯨꯒꯤ ꯅꯣꯡꯂꯦꯟ ꯍꯥꯏꯕ ꯄꯥꯈꯪ ꯁꯣꯅꯣ ꯊꯨꯡꯕꯗꯨꯒ ꯑꯣꯟꯁꯤꯜꯂꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯅꯗꯦ ꯉꯁꯥꯏꯅ ꯏꯃꯥꯅ ꯍꯪꯂꯕꯅꯤ ꯃꯤꯔꯣꯟ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯁꯣꯏꯔꯣ ꯂꯣꯟꯁꯤꯜꯂꯝꯂꯒꯅꯤ ꯃꯥꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯇꯥꯟꯖꯥꯗꯨꯗ ꯌꯨꯝꯒꯤ ꯊꯣꯡ ꯊꯤꯟꯗꯨꯅ ꯅꯤꯡꯊꯦꯝꯅ ꯃꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯩ ꯃꯧ ꯏꯕꯨꯡꯉꯣ ꯍꯜꯂ ꯃꯥꯜꯂꯤꯅꯦꯍꯦ ꯍꯣꯏ ꯏꯃꯥ ꯇꯥꯔꯦ ꯂꯩꯍꯥꯎ ꯊꯣꯡ ꯍꯥꯡꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯊꯦꯡꯉꯛꯀꯅꯤ ꯍꯥꯏꯔꯒꯅ ꯀꯅꯥꯗꯨꯅ ꯄꯥꯎ ꯆꯦꯜꯂꯛꯀꯅꯤ ꯅꯪ ꯂꯥꯛꯃꯟꯗ꯭ꯔꯕꯁꯤꯗꯗꯤ ꯏꯃꯧꯗꯣ ꯃꯊ꯭ꯋꯥꯏ ꯀꯌꯥꯗꯤ ꯋꯥꯖꯔꯦ ꯍꯩꯃꯥ ꯀꯔꯤꯅꯣ ꯃꯄꯥꯟꯗꯨꯗ ꯁꯨꯝ ꯌꯨꯡꯂꯒ ꯂꯩꯔꯤꯕꯗꯨꯕꯣ 이몽시대 꼭 장락바 ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯊꯣꯡꯁꯤ ꯍꯥꯡꯂꯕꯗꯤ 이마 나몽 누비 똥잡아 ꯀꯔꯥꯏꯗꯒꯤ ꯇꯨꯝꯕꯅꯣ ꯅꯪ ꯍꯜꯂꯛꯇ꯭ꯔꯦꯗꯅ ꯅꯆꯥꯟꯗꯨꯒ ꯄꯨꯟꯅ ꯀꯞꯃꯤꯟꯅꯕ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯂꯛꯀꯦꯗꯤ ꯍꯥꯏꯗꯗꯅ
ꯊꯣꯡꯖꯤꯜꯁꯤꯗ ꯁꯨꯝ ꯂꯦꯞꯂꯒ ꯋꯥꯍꯪ ꯍꯪꯗ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯪꯕꯣ? ꯏꯃꯥ, ꯅꯃꯧꯕꯨ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ, ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯦ? ꯏꯃꯥ, ꯑꯌꯤꯡꯕꯤꯁꯦ ꯅꯆꯥꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯕꯅꯤ, ꯃꯥꯕꯨ ꯅꯃꯧ ꯑꯃ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯂꯩꯍꯥꯎ ꯃꯁꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯆꯤꯡꯊꯔꯒ, ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ, ꯆꯠꯂꯣ ꯍꯧꯖꯤꯛ꯫ ꯅꯪ ꯅꯨꯄꯤꯁꯦ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯑꯁꯨ ꯏꯃꯧꯁꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯕꯨ꯫ ꯅꯀꯣꯛꯇꯣ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯗ ꯈꯟꯊꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯅꯪ? ꯑꯁꯨꯛ ꯂꯨꯗꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯦ ꯅꯪꯃꯛꯅ ꯆꯠꯂꯕꯅꯤꯀꯣ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ꯫ ꯏꯃꯥ, ꯅꯃꯧꯕꯨ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯂꯥꯏꯕꯛꯇ ꯁꯨꯝ ꯊꯣꯛꯑ ꯇꯝꯂꯝꯕꯅ ꯅꯃꯧ ꯌꯨꯝꯁꯤꯗ ꯂꯥꯛꯂꯕꯅꯤ꯫ ꯍꯩ ꯅꯨꯄꯥ ꯐꯥꯕꯤ, ꯀꯔꯤꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ? ꯅꯔꯥꯏꯕꯛꯇꯨ ꯅꯦꯠꯊꯔꯛꯂꯕꯗꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯒ ꯑꯣꯏꯔꯝꯃꯣꯏꯅꯦ꯫ ꯅꯪꯅ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯥꯁꯦ ꯄꯥꯈꯪ ꯅꯠꯇꯦꯅꯦ, ꯃꯆꯥ ꯑꯅꯤ ꯂꯩꯔꯤꯕ ꯅꯨꯄꯥꯅꯤꯅꯦ꯫ ꯅꯣꯏꯒꯨꯝ ꯃꯩꯊꯛꯄꯤ ꯅꯨꯄꯤꯁꯦ ꯂꯩꯕꯗꯒꯤꯅꯤ ꯉꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯌꯥ ꯀꯥꯡ ꯈꯣꯡꯆꯥꯏꯗꯨꯅ ꯃꯥꯡꯂꯤꯕꯁꯦ꯫ ꯂꯥꯛ, ꯃꯤ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯏꯃꯥ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯒꯦ꯫ ꯅꯠꯇꯦ ꯏꯃꯥ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯩ ꯈꯨꯗꯤꯡꯃꯛ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯏꯁꯥꯅ ꯌꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯕꯅꯤ꯫ ꯂꯩꯍꯥꯎꯗꯤ ꯇꯁꯦꯡꯅ ꯉꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯅ ꯄꯥꯈꯪ ꯁꯥꯗꯨꯅ ꯅꯨꯄꯤꯁꯤꯕꯨ ꯄꯨꯔꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯍꯥꯎꯒꯤ ꯋꯥꯈꯜ ꯑꯣꯟꯅꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨ ꯂꯩꯁꯤꯁꯨ ꯃꯃꯥ ꯃꯆꯥꯅꯤꯅ ꯆꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯥꯁꯨ ꯅꯨꯄꯤ ꯑꯃ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ, ꯉꯛꯅ ꯆꯪꯁꯤꯟꯗꯨꯅ, ꯏꯃꯥ, ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ? ꯂꯩꯍꯥꯎ ꯃꯃꯧꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯅ ꯂꯩ꯫ ꯂꯩꯁꯤ ꯆꯤꯡꯗ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯅꯤꯡꯊꯦꯝꯗ ꯍꯪꯖꯩ, ꯇꯥꯆꯧ, ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ? ꯍꯥꯏꯌꯣ, ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ? ꯂꯩꯁꯤ, ꯅꯨꯄꯤꯁꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯈꯣꯏꯅ ꯌꯨꯝꯁꯤꯗ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯃꯤꯟꯅꯧ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯀꯔꯤꯁꯨ ꯋꯥꯠꯍꯜꯂꯣꯏ꯫ ꯃꯄꯥ ꯑꯃ ꯑꯣꯏꯅ, ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯄꯨꯝꯕ ꯑꯩꯅ ꯂꯧꯒꯅꯤ꯫ ꯀꯩꯅꯣ ꯃꯈꯣꯏ ꯇꯥꯆꯧ, ꯅꯪꯕꯨ ꯉꯥꯎꯔꯕ? ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯂꯣꯏ꯫ ꯂꯩꯁꯤ, ꯑꯩꯅ ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯅꯪꯁꯨ ꯄꯨꯛꯆꯦꯜ ꯈꯔ ꯆꯥꯎꯊꯣꯛꯂꯒ ꯌꯨꯝꯁꯤꯗ ꯅꯆꯤꯟ-ꯅꯅꯥꯎ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯃꯤꯟꯅꯕꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯈꯤꯕ ꯅꯠꯇꯦ꯫ ꯉꯁꯤꯁꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ꯫ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯁꯤ꯫ ꯂꯩꯁꯤ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ, ꯃꯤꯅꯝꯕꯅꯤ, ꯃꯈꯣꯏ ꯇꯥꯆꯧꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯃꯤꯅꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯊꯃꯣꯏ ꯃꯁꯛ ꯈꯪꯅ ꯏꯆꯥ ꯑꯅꯤꯒꯤ ꯃꯃꯥ ꯑꯣꯏꯔꯕꯁꯤ ꯐꯥꯎꯕ ꯃꯈꯣꯏ ꯇꯥꯆꯧꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯂꯝꯂꯥꯟꯕꯤ ꯑꯃꯕꯨ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯒꯤꯗꯃꯛ ꯌꯨꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ? ꯃꯤꯅꯝꯕ ꯋꯥ ꯑꯝꯇ ꯑꯩ ꯇꯥꯅꯤꯡꯗꯤꯌꯦ, ꯑꯩ ꯇꯥꯕ ꯄꯥꯝꯗꯤꯌꯦ꯫ ꯏꯆꯦ, ꯅꯅꯥꯎꯅ ꯂꯥꯟꯈꯤꯕ ꯀꯌా ꯂꯩꯔꯕꯁꯨ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯏꯆꯦꯁꯨ ꯅꯨꯄꯤꯅꯤ, ꯑꯗꯨꯅ ꯇꯥꯅꯤꯡꯊꯦꯝꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯕ ꯅꯅꯥꯎ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯅꯨꯡꯁꯤꯗꯦ, ꯑꯩ ꯀꯅꯥꯝꯇ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏꯌꯦ꯫ ꯏꯄꯨꯔꯣꯏꯕꯕꯨ ꯂꯝꯂꯥꯟꯕꯤ ꯀꯅꯥꯗ ꯄꯤꯊꯣꯛꯄ ꯑꯩ ꯉꯝꯂꯣꯏꯌꯦ꯫ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤꯅꯤ ꯍꯥꯏꯒꯤꯁꯨ ꯍꯥꯏꯖꯁꯅꯨ, ꯏꯄꯨꯔꯣꯏꯕꯕꯨ ꯄꯤꯊꯣꯛꯄ ꯑꯩ ꯉꯝꯂꯣꯏꯌꯦ꯫ ꯏꯅꯥꯎ, ꯏꯆꯦꯅ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ, ꯅꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯍꯟꯕꯤꯌꯣ, ꯏꯐꯝꯗꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯃꯨꯟꯕꯤꯈꯤꯅꯨ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯅꯪꯕꯨ ꯊꯥꯖꯔꯨꯕꯒꯤ ꯃꯍꯩꯅꯤꯀꯣ ꯉꯁꯤ ꯅꯪꯅ ꯏꯐꯝꯗ ꯎꯍꯟꯕꯤꯔꯤꯕ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯁꯤ ꯍꯧꯒꯠꯂꯨ, ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯨ꯫ ꯏꯃꯧꯒꯤꯗꯤ ꯏꯅꯦꯝ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯏꯃꯧꯅ ꯀꯞꯀꯗꯧꯔꯤꯕꯅꯣ? ꯏꯅꯦꯝꯅ ꯇꯠꯇꯅ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯅꯦꯝꯅ ꯇꯠꯇꯅ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯊꯥꯖꯗꯅ ꯊꯣꯛꯂꯔꯦꯗꯅ꯫ ꯏꯃꯥ, ꯅꯃꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯃꯈꯣꯏ ꯇꯥꯆꯧꯕꯨ ꯊꯥꯖꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯁꯤꯒꯨꯝꯂꯕ ꯃꯤꯀꯨꯞꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯃꯧꯅ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯕꯅꯤ ꯏꯃꯥ꯫ ꯑꯩ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯤꯌꯦ ꯏꯃꯥ꯫ ꯍꯥꯏ ꯅꯤꯡꯊꯦꯝ, ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯆꯪꯈ꯭ꯔꯣ꯫ ꯅꯍꯥꯛ ꯊꯛꯇ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯖꯠ ꯄꯨꯝꯕ ꯂꯩꯈꯥ ꯇꯥꯟꯕꯗ ꯅꯠꯇꯅ ꯆꯝꯖꯔꯕꯤ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯕꯨꯁꯨ ꯀꯞꯍꯜꯂꯤꯗꯅ꯫ ꯍꯥ, ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ? ꯑꯁꯤ ꯅꯠꯇ꯭ꯔꯣ ꯏꯃꯧꯁꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯁꯤ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯎꯔꯒ ꯄꯦꯜꯂꯤꯕꯁꯦ? ꯍꯥ, ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯅꯤꯡꯊꯦꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯌꯤꯡꯕꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕꯗ ꯂꯩꯍꯥꯎ ꯃꯃꯧꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ, ꯏꯅꯦꯝꯒꯤ ꯂꯩꯁꯤ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯅ ꯄꯦꯟꯊꯣꯛꯄ ꯇꯝꯕ ꯇꯥꯕꯅꯤ꯫ ꯏꯃꯥ, ꯏꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯃꯄꯨꯗꯨꯅ ꯂꯥꯛꯂꯒ ꯅꯃꯧꯅ ꯀꯔꯝꯅ ꯄꯦꯟꯊꯣꯛꯀꯅꯤ? ꯅꯃꯧ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯄꯥꯝꯗꯤꯌꯦ ꯏꯃꯥ꯫ ꯆꯥꯔꯕꯁꯨ ꯆꯥꯗ꯭ꯔꯕꯁꯨ
ꯏꯄꯨꯔꯣꯏꯕꯒ ꯏꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯍꯔꯥꯎꯅ ꯂꯩꯕ ꯄꯨꯟꯁꯤꯗꯣ ꯅꯃꯧ ꯄꯥꯝꯃꯤ ꯏꯃꯥ. ꯑꯇꯩ ꯀꯔꯤꯁꯨ ꯅꯃꯧꯅ ꯀꯜꯍꯧꯕ ꯂꯩꯇꯦ. ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯈꯛꯇꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯅꯃꯧꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯤꯕ. ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯝꯂꯥꯟꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯤꯀꯨꯞꯇ ꯐꯥꯎꯔꯤꯕ ꯆꯩꯅꯥꯁꯤꯃꯨꯛ ꯋꯥꯕ ꯆꯩꯅꯥ. ꯃꯁꯤꯒꯤ ꯆꯩꯅꯥꯁꯦ ꯑꯃꯃꯨꯛ ꯂꯩꯔꯝꯈꯤꯗ꯭ꯔꯅꯤ ꯏꯃꯥ. ꯏꯅꯦꯝꯒꯤ ꯂꯩꯁꯤꯁꯦ ꯏꯃꯧꯒꯤ ꯄꯨꯛꯅꯤꯡꯗꯣ ꯑꯃꯨꯛꯇ ꯐꯥꯊꯧ. ꯍꯌꯦꯡ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯦꯟ ꯇꯥꯅ ꯈꯟꯅꯈꯤꯁꯤ. ꯏꯃꯥ, ꯅꯃꯧꯕꯨ ꯋꯥꯔꯧꯕꯤꯒꯅꯨ. ꯏꯄꯨꯔꯣꯏꯕꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯑꯣꯏꯈꯤꯕ ꯅꯃꯧꯗꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯖꯔꯣꯏ. ꯌꯨꯝꯁꯦ ꯅꯃꯧꯒꯤ ꯑꯁꯦꯡꯕ ꯌꯨꯝꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝꯁꯤ ꯂꯩꯌꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯦ ꯏꯃꯥ. ꯉꯁꯤꯗꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯃꯧ ꯆꯠꯆꯔꯒꯦ ꯏꯃꯥ. ꯀꯔꯤꯅꯣ ꯂꯩꯁꯤ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯌꯨꯝꯁꯤꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕꯤ ꯁꯩꯗꯥꯡꯕꯤ ꯑꯃ ꯂꯥꯛꯂꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯟꯕꯤ ꯑꯣꯏꯔꯤꯕꯤ ꯃꯧꯅ ꯀꯔꯤꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯂꯩꯁꯤ ꯄꯦꯟꯗꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯅꯤꯡꯒꯤ ꯋꯥ ꯇꯥꯗ ꯏꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥ ꯄꯥꯔꯤꯕꯨ ꯃꯅꯝꯗ ꯄꯣꯠꯁꯤꯜꯂꯒ ꯃꯆꯥ ꯊꯥꯗꯣꯏꯕꯨꯅ ꯄꯝꯗꯨꯅ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯆꯠꯈ꯭ꯔꯦ. ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯅ ꯂꯥꯠꯆꯕ ꯂꯩꯁꯤꯒꯤ ꯃꯐꯝꯗ ꯅꯤꯡꯊꯦꯝꯅ ꯇꯧꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯂꯩꯁꯤꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ. ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯕꯗ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯂꯩꯁꯤ ಮಿಕುಪ್ ಅಮ ಫಾꯎಬ ಲೈನಿಂಗ್ಲುದ್ರಿ. ಅದುನ ಅಫ ಫತ ಕರಿನು ಹೈಬ ಖಂಥರುಬ ತೌದ ಯುಮ್ಸಿ ಥಾದೋಕ್ತುನ ಚಟ್ಲಗಿ ಹೈಬ ವಾರೆಪ್ ಅಸಿ ಲೌಖ್ರಿಬನಿ. ಇಮೋಯ್ ಬೇಮಾ ನಂಗು ꯉꯥꯏꯈꯣꯏꯃꯤ. ಇನೇಮ್ಗಿ ವಾಸೆ ಅಮುಕ್ತ ತಾಖೋಮಿ. ಸಾರಿꯉꯩꯗ ವಾರೆಪ್ ಲೌಗನುನಿ ನಂಗು. ಮಸಿನ ತುಂಗದ ಯಾಮ್ನಿ ngамಲoi. ಪಿಕ್ಲಿಬ ಇಸುಗನಿ ಸಿಗಿ ಖಸಿಕ್ತಸು ಖಂಥಾಖೋ ಕೈದೌಬಗೆ. ಮನೆಮ್ಗಿ ಪಾಖುಂ ಕರಿಸು ಪಿರಮ್ದ ಲೈಸಿ ಖೋಂಗ್ಲೈ ಥುನ ಸುಮ್ ಚಲಿ. ಲೈಹಾ우수 ಮಮೌಬು ಫನ ಸಾಂಗದಿ ತಾನಜರಕ್ಪನಿ. ಮಾನ ಖಾಂಬ ngамಲರoi ಖಂಗ್ಲಬದ ꯌꯨꯝ ꯇꯝꯅ ꯇꯍꯥ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯦꯝ, ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ, ꯅꯪꯕꯨ ꯏꯃꯧꯁꯦ ꯑꯃꯨꯛꯇ ꯈꯥꯝꯅ ꯂꯥꯛꯑꯣꯏꯃꯤ. ꯃꯆꯥ ꯑꯄꯤꯛꯄ ꯑꯅꯤꯁꯤ ꯄꯨꯔꯒ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯆꯠꯈ꯭ꯔꯦꯅꯦ. ꯅꯤꯡꯊꯦꯝꯁꯨ ꯄꯥꯈꯠꯅ ꯂꯩꯁꯤꯕꯨ ꯇꯥꯟꯅꯖꯈꯤ. ꯂꯩꯀꯥꯏ ꯃꯁꯦꯜ ꯑꯣꯏꯕꯅ ꯂꯩꯁꯤꯅ ꯃꯄꯥꯝ ꯌꯧꯕꯅ ꯍꯥꯟꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯐꯦꯟ ꯆꯣꯡꯕ ꯇꯧꯔꯕꯅꯤꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨ ꯃꯇꯝꯗꯗꯤ ꯑꯏꯪꯕꯤꯗꯨ ꯊꯤꯟꯕꯤꯔꯛꯎ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯟꯕ ꯆꯠꯂꯨꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯇꯝꯂꯔꯤ. ꯂꯩꯍꯥꯎ ꯃꯊꯥ ꯁꯥꯅ ꯇꯥꯗ ꯏꯃꯨꯡꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯔꯝꯗ꯭ꯔꯕ꯭ꯔꯣ? ꯃꯈꯣꯏꯅ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯊꯤꯂꯛꯅ ꯋꯥꯐꯝ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯣ? ꯕꯦꯝꯃ ꯂꯩꯍꯥꯎ, ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯤꯕ. ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥꯅ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯅꯅꯤ, ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯇꯧꯕꯗꯕꯨ ꯏꯆꯥꯗꯨ ꯂꯩꯁꯥꯕꯤꯅꯤ, ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯍꯧꯔꯤ. ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯃꯦꯝꯆꯥꯅ ꯏꯆꯦ, ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯗ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯃꯨꯛꯇ ꯊꯦꯝꯍꯜꯂꯒ ꯊꯤꯟꯗꯅꯕ ꯍꯥꯏꯍꯟꯁꯤꯔꯣ? ꯍꯧꯖꯤꯛꯄꯨ ꯀꯝꯗꯧꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯣ? ꯄꯥꯈꯪꯃꯛꯁꯨ ꯅꯠꯇꯦ. ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ ꯇꯧꯗꯨꯅ ꯑꯏꯪꯕꯤꯕꯨ ꯊꯦꯝꯍꯟꯕꯗ ꯑꯏꯪꯕꯤꯅ ꯇꯥ ꯅꯤꯡꯊꯦꯝ, ꯅꯪ ꯏꯃꯥꯒꯤ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯆꯥꯒꯤ ꯂꯨꯍꯣꯡꯕ ꯎꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯣ ꯏꯃꯥꯅꯩꯕꯨ ꯇꯥ ꯅꯤꯡꯊꯦꯝꯒꯤ ꯋꯥꯔꯤ ꯈꯪꯅ ꯈꯪꯅ ꯅꯐꯝꯅ ꯁꯤꯟꯅꯔꯛꯂꯤꯕꯁꯦ? ꯑꯩ ꯏꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯃꯣꯏ. ꯑꯩꯕꯨ ꯊꯤꯟꯕꯤꯌꯨ ꯇꯥ ꯅꯤꯡꯊꯦꯝ. ꯑꯁꯨꯝꯅ ꯑꯏꯪꯕꯤꯅꯁꯨ ꯌꯥꯗ꯭ꯔꯕꯗ ꯑꯏꯪꯕꯤꯕꯨ ꯊꯤꯟꯕ ꯇꯥꯔꯝꯃꯤ. ꯂꯩꯍꯥꯎꯅꯗꯤ ꯂꯨꯍꯣꯡꯗꯕꯤ ꯀꯩꯅꯥ ꯀꯠꯂꯁꯤ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯖꯩ. ꯑꯗꯨꯕꯨ ꯑꯏꯪꯕꯤꯒꯤ ꯃꯃꯥ ꯁꯅꯥꯔꯩꯅ ꯃꯥꯒꯤꯗꯤ ꯃꯆꯥ ꯂꯩꯁꯥꯕꯤꯅꯤ, ꯍꯌꯦꯡ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯅꯕꯗꯨ ꯄꯥꯝꯗꯦ. ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯄꯨꯝꯕ ꯀꯟꯊꯂꯛꯂꯝꯃꯤ. ꯂꯩꯍꯥꯎ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯆꯥꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯃꯤꯒꯤ ꯋꯥ ꯇꯥꯕ ꯇꯥꯔꯝꯃꯤ. ꯑꯏꯪꯕꯤꯅ ꯏꯃꯥ, ꯑꯩꯒꯤ ꯑꯋꯨꯟꯄꯣꯠꯇꯣ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯤꯌꯨꯀꯣ. ꯏꯆꯦꯗꯨꯒꯤ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯆꯥꯡ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯍꯥꯞꯇ꯭ꯔꯕꯗꯤ ꯀꯩꯅꯣ, ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯏꯆꯥꯅꯨꯄꯤꯒꯤꯕꯣ. ꯑꯗꯣ ꯏꯃꯥ, ꯇꯥ ꯅꯤꯡꯊꯦꯝꯅꯗꯤ ꯂꯨꯍꯣꯡꯕꯁꯦ ꯄꯥꯝꯗꯕꯅꯤ. ꯃꯥꯗꯤ ꯀꯔꯤꯒꯤ ꯄꯥꯝꯗ꯭ꯔꯤꯕ? ꯏꯃꯥꯅ ꯁꯤꯜꯂꯤꯕꯁꯤ ꯅꯪꯒꯤ ꯌꯥꯏꯐꯅꯅꯕꯅꯤ. ꯄꯪꯒꯅꯨ ꯏꯃꯥꯒꯤ ꯑꯏꯪꯕꯤꯌꯥ. ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟꯗꯣ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝ ꯑꯗꯨ ꯂꯥꯛꯈꯤꯕꯅꯤ. ꯑꯗꯨꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯅꯪꯁꯦ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤꯅꯤ ꯍꯥꯏꯅ ꯐꯠꯇꯅ ꯍꯦꯛꯇ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯤ. ꯅꯪꯅ ꯂꯨꯍꯣꯡꯗꯨꯅ ꯂꯦꯝꯅ ꯌꯨꯝꯗꯨ ꯆꯠꯂꯕꯗꯤ ꯅꯊꯛꯇꯨꯗ ꯀꯅꯥꯅꯁꯨ ꯋꯥ ꯉꯥꯡꯕ ꯉꯝꯂꯔꯣꯏꯗꯅ. ꯑꯗꯨꯒꯤꯅꯤ ꯏꯃꯥꯅ ꯂꯨꯍꯣꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯦ. ꯅꯤꯡꯊꯦꯝꯁꯨ ꯃꯊꯥ ꯁꯥꯅ ꯂꯩꯔꯤ. ꯇꯟꯖꯥꯗꯨꯗ ꯅꯣꯡꯂꯤꯟꯁꯨ ꯈꯨꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ.
ꯁꯒꯦꯟ ꯕꯩꯇꯥꯎ ꯅꯨꯄꯤꯅꯤ ꯂꯣꯟꯕꯒꯤ ꯂꯟꯖꯥꯎꯁꯤꯕꯨ ꯀꯝꯗꯧꯕꯤꯔꯤꯒꯦ ꯅꯨꯄꯤꯅꯤ ꯆꯪꯅ ꯁꯦꯕꯥ ꯇꯧꯔꯝꯗꯥꯏꯒꯤꯔ ꯀꯩꯅꯣ ꯅꯪꯅ ꯍꯥꯄꯨꯅ ꯏꯁꯨ ꯁꯨꯈꯩ ꯂꯩꯔꯝꯃꯤꯁꯦ ꯃꯀꯦꯂꯥꯡ ꯈꯩꯅꯣꯏꯗ ꯇꯥꯎꯃꯇ ꯃꯊꯥꯅ ꯃꯊꯥ ꯁꯥꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯗꯤ ꯅꯍꯥꯟꯅ ꯁꯤ ꯊꯣꯛꯀꯅꯤꯅ ꯍꯥꯏꯕꯤꯕꯅꯦ ꯅꯪꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯤꯔ ꯑꯅꯝ ꯀꯜꯂꯤꯔ ꯒ꯭ꯌꯥꯟ ꯇꯥꯁꯤꯟꯅꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯐꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯂꯩꯁꯤꯁꯨ ꯃꯄꯥꯝ ꯆꯠꯈ꯭ꯔꯗꯥꯏ ꯃꯥꯅ ꯀꯝꯗꯧꯕ ꯂꯩꯁꯤꯗꯣ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯩꯅ ꯑꯃꯨꯛꯁꯨ ꯂꯨꯍꯣꯡꯂꯕꯗꯤ ꯑꯩꯕు ꯁꯣꯏꯗꯅ ꯃꯄꯣꯛꯁꯤꯕꯒꯤ ꯋꯥꯔꯧꯈ꯭ꯔꯅꯤ ꯄꯤꯛꯂꯤꯕ ꯏꯆꯥꯅꯤꯅ ꯃꯄꯥꯕꯨ ꯍꯪꯂꯛꯄꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯌꯥꯔꯦ ꯍꯧꯖꯤꯛꯇ ꯅꯆꯥ ꯅꯨꯡꯁꯤꯕ ꯁꯥꯔꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯁꯤꯗ ꯊꯣꯛꯅꯕ ꯅꯁꯥꯟ ꯁꯤꯟꯖꯕꯅꯤ ꯍꯤ ꯑꯅꯤ ꯇꯧꯅꯤꯡꯕ꯭ꯔꯕꯨ ꯐꯔꯦꯅꯦ ꯅꯀ꯭ꯔꯥꯡ ꯁꯦꯠꯄ ꯁꯣꯏꯗ꯭ꯔꯦꯗꯣ ꯇꯥꯟꯖꯥꯗꯨꯗ ꯂꯩꯁꯤꯒꯤ ꯃꯕꯨꯡ ꯁꯅꯥꯍꯜꯗꯣ ꯁꯥꯎꯅ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯏꯅꯦ ꯑꯩ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ ꯂꯩꯄꯣꯕꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕꯅꯤ ꯏꯅꯦ ꯍꯣꯏꯒꯤ ꯊꯧꯑꯣꯡꯁꯤ ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯆꯟꯒꯤ ꯂꯥꯏꯕꯛꯇ ꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯂꯝꯕꯅꯅꯤ ꯈꯟꯅ ꯏꯆꯜꯒꯤ ꯃꯕꯨ ꯐꯥꯊꯔꯒ ꯌꯨꯝꯁꯤꯗ ꯏꯆꯜꯕꯨ ꯊꯤꯜꯂꯛꯅꯕ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯏꯅꯦ ꯍꯣꯏꯅ ꯑꯩꯒꯤ ꯏꯆꯜꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯑꯃꯨꯛ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯛꯄꯁꯤꯗꯤ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯏꯆꯜꯕు ꯈꯣꯡꯒꯨꯟ ꯑꯃꯨꯛ ꯍꯟꯅ ꯇꯥꯍꯜꯂꯣꯏ ꯑꯩ ꯆꯠꯂꯤꯅꯤ ꯏꯃꯨꯡ ꯑꯁꯤꯒ ꯑꯩꯒꯤ ꯏꯃꯨꯡꯒ ꯂꯩꯅꯔꯝꯕ ꯃꯔꯤ ꯄꯨꯝꯕ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯠꯅꯔꯕꯅꯤ ꯅꯠꯇꯦ ꯏꯕꯨꯡ ꯅꯪ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯏꯅꯦ ꯑꯣꯏꯁꯨ ꯂꯨꯍꯣꯡꯕꯁꯦ ꯍꯣꯡꯅꯤꯡꯕ ꯅꯠꯇꯦ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗꯕꯒꯤ ꯇꯉꯥꯏ ꯐꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯏꯁꯨ ꯑꯄꯤꯛꯄ ꯑꯅꯤꯁꯤꯒꯤ ꯈꯜꯂꯒ ꯑꯃꯨꯛꯇꯗꯤ ꯑꯁꯥꯎꯕꯗꯣ ꯐꯥꯊꯈꯣ ꯏꯅꯦꯅ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯏꯅꯦ ꯑꯩꯁꯦ ꯑꯗꯨꯛ ꯍꯛꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯁꯛ ꯅꯠꯇꯦꯅꯦ ꯂꯣꯛ ꯑꯃꯗ ꯀꯩꯅꯤ ꯀꯨꯟꯃꯤꯟꯅꯔꯕꯗꯤ ꯑꯩ ꯀꯩꯗꯧꯅꯨꯡꯗꯨ ꯄꯥꯝꯗꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯍꯜꯁꯨ ꯁꯥꯎꯅ ꯆꯠꯈꯤ ꯂꯩꯍꯥꯎ ꯄꯤꯛꯂꯤꯕ ꯃꯆꯨ ꯑꯅꯤꯗꯨꯒꯤ ꯈꯟꯗꯨꯅ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯆꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯄꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯥꯏꯕꯛ ꯊꯤꯗꯀꯣ ꯑꯕꯣꯛꯀꯤ ꯄꯥꯔꯤ ꯑꯕꯣꯛꯀꯤ ꯊꯥꯗꯣꯏ ꯅꯈꯣꯏ ꯑꯅꯤꯁꯦ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕ ꯇꯧꯅꯔꯤ ꯃꯌꯥꯝꯗꯨ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯅꯣꯡꯂꯦꯟ ꯑꯃꯗꯤ ꯅꯤꯡꯊꯦꯝꯁꯨ ꯇꯥꯔꯤꯕꯅꯤ ꯑꯁ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕꯒꯤ ꯂꯟꯖꯥꯎꯁꯦ ꯀꯜꯂꯤ ꯁꯩꯗ ꯏꯃꯨꯡ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯗꯧꯔꯤ ꯄꯥꯄꯥ ꯀꯩꯒꯤꯅꯣ ꯅꯪ ꯏꯃꯥꯗꯣ ꯑꯃꯨꯛ ꯂꯧꯕ ꯆꯠꯇ꯭ꯔꯤꯁꯦ ꯏꯃꯥꯗꯣ ꯑꯩ ꯑꯃꯨꯛ ꯎꯅꯤꯡꯉꯦꯕ ꯄꯥꯕꯅ ꯏꯆꯥꯒꯤ ꯏꯃꯥ ꯂꯧꯕ ꯁꯣꯏꯅ ꯆꯠꯂꯗꯧꯅꯤ ꯑꯗꯨ ꯄꯥꯕ ꯏꯃꯥꯗꯣ ꯊꯨꯅ ꯂꯧꯔꯁꯤꯀꯣ ꯑꯩ ꯇꯨꯝꯃꯤꯉꯩꯗ ꯏꯃꯥꯗꯣ ꯃꯁꯥ ꯌꯥꯝ ꯁꯣꯜꯂꯒ ꯆꯥꯛꯁꯨ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯝ ꯀꯞꯄꯒ ꯂꯩꯌꯦꯕ ꯄꯥꯕ ꯅꯪꯁꯤ ꯃꯤꯅꯅꯦ ꯂꯨꯍꯣꯡꯗꯣꯔꯦ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯄꯥ ꯑꯣꯏꯈ꯭ꯔꯅꯤꯅ ꯍꯥꯏꯕ ꯑꯗꯨꯒꯅꯦ ꯏꯃꯥꯗ ꯑꯩꯅ ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯕꯗ ꯅꯪ ꯄꯥꯕꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯈ꯭ꯔꯦ ꯏꯃꯥ ꯏꯆꯥꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏꯁꯤꯅ ꯍꯥꯏꯔꯒꯅꯦ ꯏꯃꯥꯗꯣ ꯌꯥꯝ ꯀꯞꯄꯤ ꯄꯥꯕ ꯂꯥꯛꯑꯣ ꯏꯃꯥ ꯂꯧꯔꯨꯁꯤ ꯑꯩꯅ ꯇꯨꯝꯃꯤꯀꯥꯟꯗ ꯎꯕꯗꯣ ꯑꯁꯦꯡꯕ ꯑꯗꯨꯝ ꯃꯥꯜꯂꯤ ꯄꯥꯕꯣ ꯂꯥꯛꯑꯣ ꯊꯥꯡꯖꯤꯜꯂꯨꯕ ꯈꯣꯡꯊꯥꯡꯗꯤ ꯀꯔꯝꯅ ꯊꯥꯡꯗꯣꯛꯂꯨꯒꯅꯤ ꯅꯤꯡꯊꯦꯝ ꯑꯗꯨꯃꯛ ꯑꯌꯤꯡꯕꯤꯒ ꯂꯨꯍꯣꯡꯂꯦ ꯅꯤꯡꯊꯦꯝꯅ ꯑꯌꯤꯡꯕꯤꯕꯨ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯆꯥ ꯑꯅꯤꯅ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤꯗ꯭ꯔꯤ ꯄꯥꯕ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯈꯤꯗ꯭ꯔꯤ ꯂꯩꯍꯥꯎꯁꯨ ꯑꯆꯝꯕ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ ꯖꯤꯂꯥ 8ꯀꯤ ꯏꯁꯤꯡ ꯊꯛꯂꯛꯂꯕꯤꯅꯤ ꯃꯆꯥ ꯑꯃꯗꯤ ꯃꯃꯧꯅ ꯂꯥꯞꯊꯣꯛꯅꯕ ꯃꯥ ꯀꯔꯤꯁꯨ ꯄꯥꯝꯗꯦ ꯑꯗꯨꯅ ꯂꯣꯟꯅ ꯂꯩꯁꯤꯒꯤ ꯃꯕꯨꯡ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯖꯔꯝꯃꯤ ꯁꯅꯥꯍꯜ ꯏꯅꯦꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯊꯥꯖꯗꯅ ꯑꯩꯒꯤ ꯏꯆꯥꯅ ꯇꯧꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯗ ꯑꯉꯥꯎꯕ ꯏꯆꯥꯗꯨꯅ ꯉꯥꯎꯖꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯃꯧꯗꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯄꯤꯛꯂꯤꯕ ꯏꯁꯨ ꯑꯁꯤꯗꯗꯤ ꯃꯃꯥ ꯃꯄꯥ ꯁꯦꯠꯅꯕ ꯃꯆꯥ ꯑꯣꯏꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯏꯅꯦꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯁꯅꯥꯍꯜ ꯇꯞꯅ ꯏꯅꯦ ꯑꯩꯁꯨ ꯏꯆꯜꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯇꯨ ꯂꯩꯕꯁꯦ ꯄꯥꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯆꯜꯕꯨ ꯇꯔꯥꯏ ꯏꯅꯦ ꯍꯣꯏꯒꯤ ꯅꯐꯝ ꯁꯤꯟꯅꯕ ꯑꯩ ꯉꯝꯖꯔꯣꯏ ꯏꯆꯜꯒꯤ ꯋꯥ ꯇꯥꯗꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯜꯒꯤ ꯑꯣꯏꯔꯤ ꯃꯇꯧꯁꯦ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯏꯃꯧꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯅ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯃꯧꯅ ꯋꯥꯈꯜ ꯈꯔ ꯏꯪꯊꯔꯛꯂꯕ ꯀꯥꯟꯗ ꯑꯩ ꯏꯃꯧꯕꯨ ꯂꯧꯕ ꯂꯥꯛꯂꯒꯦ ꯅꯈꯣꯏꯅꯁꯨ ꯏꯃꯧꯒꯤ ꯄꯨꯛꯅꯤꯡꯕꯨ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ ꯁꯣꯝꯗꯅ ꯑꯌꯤꯡꯕꯤꯗꯤ ꯂꯩꯁꯤꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯦ ꯌꯦꯠꯄꯤꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯐꯥꯎꯕ ꯇꯧꯕ ꯅꯠꯇꯦ ꯃꯀꯦ ꯁꯦꯝꯗꯨꯅꯇ ꯂꯩꯔꯤꯕꯅꯤ ꯑꯕꯣ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯩ ꯑꯗꯨꯝ ꯀꯧꯔꯛꯏꯕ ꯑꯩꯅꯅꯦ ꯁꯨꯈꯨꯝ ꯈꯨꯝꯕꯤꯗ꯭ꯔꯤꯕ ꯑꯗꯨꯅꯤ ꯁꯨꯁꯤꯗꯤ ꯃꯔꯝ ꯃꯣꯛꯏ ꯅꯪ ꯄꯥꯕꯅꯅꯦ ꯀꯧꯔꯛꯄꯗ ꯁꯨꯈꯨꯝ ꯈꯨꯝꯕ ꯌꯥꯗꯦꯀꯣ ꯁꯨꯈꯨꯝ ꯈꯨꯝꯕꯁꯨ ꯌꯥꯗꯦ ꯅꯪ ꯄꯥꯝꯅ ꯀꯧꯔꯦꯗꯅ ꯑꯕꯣꯛꯀꯤ ꯅꯥꯛ ꯑꯁꯤꯗ ꯍꯦꯛꯇ ꯆꯦꯜꯂꯛꯎ ꯊꯥꯗꯣꯏꯅ ꯑꯗꯣꯕꯣ
ꯑꯩꯈꯣꯏ ꯏꯃꯥꯇꯣꯟꯁꯦ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣ ꯃꯥ ꯁꯥꯟꯇꯤꯗ ꯂꯩꯒꯦ ꯑꯕꯣꯛ ꯇꯧꯒꯦ ꯏꯁꯨꯗ ꯆꯩꯕꯒꯤ ꯃꯥ ꯑꯣꯏꯅ ꯑꯕꯣꯛꯅꯅꯦ ꯃꯄꯥꯝꯗ ꯃꯃꯥ ꯍꯩꯅꯨ ꯁꯥꯕꯤꯗꯨꯒꯤ ꯃꯅꯥꯛꯇꯅꯦ ꯊꯥꯒꯗꯧꯔꯤꯕꯅꯤꯕ ꯂꯥꯎ ꯑꯕꯣꯛꯀ ꯆꯥꯛꯈꯨꯝꯗꯅꯦ ꯀꯣꯜꯂꯤꯛ ꯂꯪꯕꯤ ꯁꯥꯟꯅꯔꯨꯁꯤ ꯄꯥꯔꯤꯅ ꯍꯣꯏ ꯑꯕꯣꯛ ꯂꯩꯍꯥꯎꯅ ꯃꯁꯨ ꯑꯅꯤꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯀꯣꯟ ꯃꯈꯩ ꯂꯪꯕꯤ ꯁꯥꯟꯅꯔꯤ ꯀꯣꯟ ꯂꯪꯕꯒꯤ ꯃꯈꯣꯜꯗ ꯑꯌꯤꯡꯕꯤ ꯀꯥꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯁꯥꯎꯅ ꯊꯣꯛꯂꯛꯏ ꯉꯁꯥꯏꯗꯒꯤ ꯑꯌꯤꯡꯕꯤ ꯊꯣꯛꯂꯛꯄ ꯉꯥꯏꯕ ꯂꯩꯍꯥꯎꯗꯤ ꯀꯔꯣꯝꯗ ꯐꯥꯎꯗꯣꯛꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯂꯩꯔꯝꯗ꯭ꯔꯤ ꯍꯩꯃꯥ ꯀꯔꯤꯅꯣ ꯇꯧꯔꯤ ꯃꯇꯧꯁꯤꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦꯍꯦ ꯀꯔꯤ ꯑꯉꯥꯡꯁꯤꯡꯅꯣ ꯆꯥꯛꯈꯨꯝꯒꯤ ꯀꯣꯟ ꯃꯈꯩ ꯂꯪꯊꯣꯛꯇꯨꯅ ꯁꯥꯟꯅꯕꯁꯤꯕꯨ ꯅꯣꯏ ꯅꯃꯥꯗꯨꯅ ꯑꯁꯨꯝꯅ ꯁꯥꯟꯅꯧꯅ ꯇꯥꯛꯑꯕ꯭ꯔꯣ ꯄꯥꯔꯤꯅ ꯏꯃꯥꯇꯣꯟ ꯀꯣꯟ ꯂꯪꯕꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯪꯁꯨ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯀꯔꯤꯒꯤ ꯁꯥꯟꯅꯕ ꯅꯃꯥꯒꯤ ꯊꯥꯖꯤꯜꯂꯧꯔ ꯍꯥ ꯌꯥꯝ ꯊꯨꯅꯅꯦ ꯅꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯁꯥꯔꯤꯕ ꯀꯣꯟ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯨ ꯃꯦ ꯏꯃꯥꯇꯣꯟ ꯁꯛꯊꯤꯕꯤ ꯏꯆꯦ ꯏꯃꯥꯇꯣꯟ ꯁꯛꯊꯤꯕꯤꯒꯤ ꯁꯩꯔꯦꯡꯗꯣ ꯊꯤꯔꯣ ꯏꯃꯥꯇꯣꯟ ꯇꯥꯍꯟꯁꯤ ꯁꯛꯊꯤꯕꯤ ꯏꯃꯥꯇꯣꯟ ꯍꯥꯏꯕꯤ ꯑꯩꯈꯣꯏ ꯄꯥꯕ ꯃꯨꯟꯕꯤ ꯌꯨꯡꯒꯥꯏꯕꯤ ꯅꯪꯃꯨꯛ ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯅꯨꯄꯤꯗꯤ ꯂꯩꯇꯦꯗꯣ ꯇꯥꯏꯕꯪꯗ ꯄꯥꯔꯤ ꯏꯆꯦꯗꯣ ꯁꯩꯔꯦꯡ ꯃꯈꯥ ꯀꯥꯎꯈ꯭ꯔꯦ ꯑꯩ ꯈꯪꯉꯦ ꯑꯩ ꯃꯈꯥ ꯇꯥꯔꯛꯀꯦ ꯏꯆꯦ ꯑꯩ ꯇꯥꯔꯛꯀꯦꯀꯣ ꯑꯐꯕ ꯅꯨꯄꯥ ꯎꯕ ꯌꯥꯗꯕꯤ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯐꯥꯕꯤ ꯁꯛꯊꯤꯕꯤ ꯏꯃꯥꯇꯣꯟ ꯁꯛꯊꯤꯕꯤ ꯍꯩꯃꯥ ꯍꯦꯛꯇ ꯊꯤꯌꯦ ꯁꯩꯔꯦꯡꯒ ꯀꯩꯁꯨ ꯂꯩꯇꯕ ꯉꯥꯡ ꯄꯦꯇ ꯋꯥ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯄꯥꯔꯤ ꯏꯃꯥꯇꯣꯟꯗ ꯈꯨꯖꯥꯏꯗꯨꯅ ꯊꯨꯝꯖꯤꯜꯂꯣ ꯍꯣꯏ ꯃꯁꯤꯔꯦ ꯅꯥꯇꯣꯟꯒ ꯂꯣꯏ ꯀꯥꯏꯔꯦ ꯂꯩꯔꯝꯃꯨ ꯈꯪꯃꯤꯟꯅꯕꯅꯤ ꯉꯁꯤ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯈꯪꯕ꯭ꯔꯥ ꯍꯧꯈꯗꯅ ꯑꯩꯉꯣꯟꯗ ꯏꯃꯥꯗꯣ ꯅꯥꯏꯌꯦ ꯅꯥ ꯂꯩꯔꯛꯀꯅꯣ ꯑꯩꯈꯣꯏ ꯚꯥꯎꯗ ꯍꯥꯏꯗꯣꯛꯀꯦ ꯁꯛꯊꯤꯕꯤ ꯅꯪ ꯊꯥꯗꯣꯏꯅ ꯍꯣꯏ ꯂꯩꯀꯥꯏ ꯏꯃꯥꯇꯣꯟꯅ ꯑꯩꯈꯣꯏ ꯄꯥꯔꯤ ꯍꯥꯠꯇꯣꯔꯦ ꯀꯅꯥ ꯂꯩꯒꯦ ꯍꯩ ꯅꯨꯄꯥ ꯃꯨꯟꯕꯤ ꯀꯔꯤꯅꯣ ꯏꯁꯨꯁꯤ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯩꯃꯥ ꯀꯣꯟ ꯃꯌꯥꯝꯁꯤ ꯅꯪꯅ ꯑꯁꯤ 이수 언니 시대 통보기 나들어 뽕짜이짜리 보세 해하누비 낭나 까리 강기 안가오브나 수원이 시와라끼게 하이드가 앵어는 이란 시리번이냐 허렌 뭐 거의 다도 핫할라기서는 와 짝짝이 강나게봐 힘시다 이래봐 남자로이 오 레깅저번이냐 짝비크로 누바 파비 낭 락바다기 나들어 아이기 뭐 사나두나 힘 타독두는 짝리보세 낭도 힘세 타독두는 짝비크로 나라 판을 내려봐수 юм시 락고 이모니 눅시비르게 하래수 눅시파 마치 암도 야우디에 낭세 나때 까나기 юм마묵 투가이가다 와리게 낭나 딱 마게 시엠리보도 와 미는 바본 바다니 낭나 하이리바 까람는 미기 이문꼬이가 니에디 나마 하이누 사비두나 따미라 트라마레냐 아이코이 삭헨 비비마디야 해하누비 낭나 아이기 마빨라가 아이부 세이타구나 틱로 노구나 힝잡아 마카이 나마이도 쿠이라바니나 아이나 마게 시엠바세 이마디 얌 까락라비 보이래 호이 나마게 시엠자리세 이와이 부르이바나 마밀레가이 꼬이기드나바 야산 락자리바니 나 타우나다나 나 타우 사비라가 누 하누비 낭니 나를 자라가 임시다 아이 레바나떼 마합다 아하요 아목 따듬 나마이도 녹신게 후후 낭나 모이 팀 따로가 이상 누빠시 파비라바니나 ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯛꯂꯣꯟ ꯄꯨꯕꯤ ꯑꯃꯅ ꯑꯃꯨꯛ ꯏꯆꯥ ꯅꯨꯄꯥꯁꯦ ꯐꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯤꯕꯅꯤꯅꯦ ꯅꯔꯥ ꯂꯩꯔꯕ ꯃꯤꯒꯤ ꯍꯧꯅꯕꯤ ꯍꯣꯏ ꯏꯕꯦꯝꯃ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤ ꯑꯃꯒꯤ ꯂꯤꯆꯠꯄꯨ ꯆꯠꯇ꯭ꯔꯕ ꯁꯛ ꯐꯅ ꯐꯖꯔꯁꯨ ꯆꯥꯅꯐꯝ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯈꯪꯖꯤꯜꯂꯣ ꯉꯁꯤꯗꯒꯤ ꯍꯩ ꯑꯕꯣꯛꯀꯤ ꯊꯥꯗꯣꯏ ꯂꯥꯎ ꯑꯕꯣꯛꯀꯅꯦ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯍꯤꯡꯆꯥꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗꯤ ꯏꯁꯨ ꯑꯅꯤ ꯆꯥꯕꯤꯈꯤꯕ ꯇꯥꯔꯦ ꯑꯩꯅꯗꯤ ꯌꯨꯝꯁꯤꯗ ꯅꯨꯄꯥ ꯑꯐꯕ ꯐꯪꯂꯦ 이닝 이카땀을 레이버 팡더니 락자르가 이님 행사비 아마 액행나다나 юм시다 아이 미국 아마 파우에 아니드레 떠리세 아숨나 누미당기 마땀 오이르바다 아잉비 닝템다 파우땀 람메 다닝템 아이 юм시다 레이버 ngammaroy 이코이니 punna ipamda satun leiroseba aday mado atopta leibsu nungayramoy 아잉비 karino nang ngangdito chatnaba yawangang daningstemna kari khangge 다닝템 액착기바가 나짜니시가 나마 하누미시가 나 옷바다 이세 юм시다 레팜 작품 앞다 강지 아이디 하리시니 이밤다 이코이니 보내자 크레세바 아잉베 낭아이부 사올랑kat 아이시 피젯 피가나 사바 미담나테 낭기 분시부 까닝 루버기나트로 나시 아이부 이사니네 빠바 하는 놈다 거우드부세 까리수 강자지바 아이기 빅리바 이사니시다 마랄 시징게 하이나 낭 칸칸가 아파보이로이 아잉베기 와마타 닝템나 따비드르바다 아잉비 마코이 티도나 칸람미 노무기 누미타
ꯂꯩꯍꯥꯎꯅ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃꯅ "ꯏꯅꯦ, ꯈꯨꯜꯁꯤꯗꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ?" "ꯍꯣꯏ ꯃꯥꯅꯤꯅꯦ, ꯅꯪꯕꯨ ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣ?" "ꯏꯅꯦ, ꯈꯨꯜꯁꯤꯗ ꯑꯌꯤꯡꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯅꯧꯅ ꯂꯨꯍꯣꯡꯈꯤꯕꯅꯤ ꯈꯪꯕꯤꯕ꯭ꯔꯥ?" ꯂꯩꯍꯥꯎ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯐꯥꯎꯔꯗꯨꯅ "ꯍꯩꯃꯥ, ꯏꯅꯦꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯈꯪꯗꯦꯅꯦꯍꯦ. ꯑꯩꯅ ꯈꯪꯗꯕ ꯃꯤꯗꯤ ꯂꯩꯀꯥꯏꯁꯤꯗ ꯊꯤꯕ ꯈꯔ ꯋꯥꯔꯅꯤꯅꯦ. ꯅꯪꯕꯨ ꯅꯨꯄꯤꯗꯨꯒꯤ ꯃꯕꯨꯡꯁꯤꯡꯂꯣ?" "ꯅꯠꯇꯦ, ꯑꯩꯁꯤ ꯃꯥꯒꯤ ꯅꯨꯄꯥꯅꯤ. ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯐꯥꯎꯕ ꯂꯩꯔꯕꯅꯤ. ꯏꯃꯨꯡꯗ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯈꯤꯕꯒꯤ ꯃꯄꯥꯝꯗ ꯂꯩꯈꯤꯕꯅꯤ. ꯑꯗꯨꯒ ꯑꯩꯅ ꯂꯧꯕ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯂꯨꯍꯣꯡꯗꯨ ꯂꯩꯔꯝꯃꯦ. ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯗꯣ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ. ꯃꯥꯅ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯈꯤꯕ ꯈꯨꯟ ꯁꯦꯔꯥꯟ ꯇꯧꯔꯅ ꯍꯥꯏꯖꯤꯜꯂꯛꯄ ꯁꯣꯏ ꯑꯣꯏꯔꯝꯅꯤ. ꯑꯩ ꯈꯪꯉꯦ. ꯃꯌꯨꯝꯗ ꯆꯠꯂꯒ ꯂꯥꯟ ꯇꯧꯔꯨꯒꯦ. ꯃꯃꯥ ꯃꯆꯥꯗꯨꯅ ꯑꯩꯉꯣꯟꯗ ꯑꯄꯪꯕ ꯁꯤꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ." ꯅꯨꯄꯥꯗꯨꯁꯨ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ. ꯂꯩꯍꯥꯎꯗꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯉꯛꯄꯅ ꯂꯣꯏꯔꯦ. ꯄꯥꯎꯁꯤ ꯃꯆꯥꯅꯨꯄꯥꯗ ꯇꯝꯁꯤꯔ ꯈꯜꯂꯤ. ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯂꯒ ꯇꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯝꯃꯤ. ꯁꯣꯝꯗ ꯑꯌꯤꯡꯕꯤꯗꯤ ꯃꯁꯤ ꯄꯨꯝꯕ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ. ꯑꯗꯨꯅ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯂꯩꯍꯥꯎꯁꯨ ꯃꯃꯧ ꯑꯁꯤꯗ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯔꯨꯕ ꯇꯧꯗꯦ. "ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯗꯣ ꯍꯧꯖꯤꯛꯇꯤ ꯊꯨꯡꯂꯦꯗꯅ. ꯌꯨꯝꯁꯤꯗ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯦꯗꯅ. ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯕꯨꯇꯒ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤda ꯈꯨꯔꯧ ꯊꯥꯡꯂꯤꯕꯁꯦ ꯊꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ. ꯈꯪꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯎꯄꯥꯏ ꯄꯨꯊꯣꯛꯇꯨꯅ ꯍꯅꯨꯕꯤ ꯅꯪꯕꯨ ꯑꯣꯠꯈꯥꯏꯕ ꯇꯥꯔꯦꯗꯅ." ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯑꯌꯤꯡꯕꯤꯅ ꯃꯄꯥꯝ ꯆꯠꯈ꯭ꯔꯤꯉꯩ ꯇꯥꯟꯖꯥꯅꯤ. ꯅꯤꯡꯊꯦꯝꯅ "ꯏꯃꯥ, ꯑꯌꯤꯡꯕꯤꯗꯤ?" "ꯀꯔꯤꯅꯣ, ꯃꯃꯥꯅ ꯂꯥꯛꯇꯕ ꯌꯥꯗꯦꯗꯅ ꯄꯥꯎꯁꯦ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ? ꯆꯠꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯅꯦ." "ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ. ꯏꯃꯥꯗꯣ ꯃꯁꯥ ꯁꯣꯟꯕꯅꯤ. ꯑꯅꯥꯕ ꯍꯦꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ." "ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ, ꯏꯃꯥꯅ ꯈꯪꯕ ꯋꯥ ꯑꯃ ꯂꯩ. ꯃꯇꯥꯡ ꯆꯥꯅ ꯏꯆꯥꯗ ꯍꯥꯏꯒꯦ ꯈꯟꯅ ꯉꯥꯏꯔꯛꯄꯅꯤ." "ꯀꯔꯤ ꯋꯥꯐꯝꯅꯣ ꯏꯃꯥ?" "ꯅꯣꯡꯃ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯑꯌꯤꯡꯕꯤꯕꯨ ꯍꯪꯂꯝꯃꯤ. ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯕꯗ ꯑꯌꯤꯡꯕꯤꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤ. ꯃꯆꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤꯅꯦ. ꯏꯃꯥꯁꯨ ꯋꯥꯁꯦ ꯑꯆꯨꯝꯕ ꯑꯃ ꯈꯪꯗꯕꯅ ꯅꯍꯥꯟ ꯃꯈꯩ ꯇꯝꯗꯕꯅꯤ. ꯑꯗꯨꯕꯨ ꯋꯥꯐꯝꯁꯦ ꯇꯁꯦꯡꯅ ꯆꯨꯝꯂꯦ ꯍꯥꯏꯕ ꯈꯪꯂꯒꯅꯤ ꯏꯃꯥꯅ ꯉꯁꯤ ꯏꯆꯥꯗ ꯇꯝꯂꯤꯕꯁꯤ." ꯅꯤꯡꯊꯦꯝ ꯃꯃꯥꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯥꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ. ꯑꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩ. ꯁꯣꯝꯗ ꯑꯌꯤꯡꯕꯤꯒꯤ ꯌꯨꯝꯗꯅꯤ. ꯑꯌꯤꯡꯕꯤꯅ "ꯅꯪꯕꯨ ꯏꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯛꯂꯛꯂꯔꯣꯏ ꯍꯥꯏꯕꯗꯥꯏ. ꯑꯗꯨ ꯀꯔꯤꯒꯤ ꯅꯪꯅ ꯏꯐꯝꯗ ꯑꯃꯨꯛ ꯌꯦꯛꯂꯛꯂꯤꯕꯁꯦ?" "ꯑꯌꯤꯡꯕꯤ, ꯅꯪꯁꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯃꯥ ꯑꯃꯅꯤ. ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯁꯤꯒꯤꯗꯤ ꯈꯟꯕ ꯌꯥꯕꯅꯤ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯔꯪ ꯑꯔꯥꯛ ꯈꯔꯗ ꯋꯥꯈꯜ ꯂꯦꯞꯇ꯭ꯔꯤꯕ?" "ꯀꯅꯥꯒꯤ ꯏꯆꯥ? ꯑꯩꯒꯤ ꯏꯆꯥ ꯂꯩꯇꯦ." ꯁꯅꯥꯔꯩꯅ "ꯍꯩ ꯍꯨꯔꯥꯟꯕ, ꯅꯪꯅ ꯏꯆꯥ ꯑꯁꯤ ꯂꯧꯅꯝ ꯇꯧꯗꯨꯅ ꯐꯥꯕꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛ ꯏꯆꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯁꯤ ꯎꯔꯒ ꯀꯜꯂꯛꯇꯅ ꯏꯆꯥꯁꯤꯕꯨ ꯋꯥꯍꯟꯒꯦ ꯈꯟꯗꯨꯅ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕ꯭ꯔꯣ? ꯅꯪ ꯑꯩꯒꯤ ꯏꯆꯥꯁꯤ ꯀꯌꯥꯝ ꯑꯣꯠꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯂꯥꯏꯔꯁꯨ ꯗꯠꯅꯕ ꯅꯪꯉꯣꯟꯗ ꯂꯩꯕꯗꯒꯤ ꯅꯠꯇ꯭ꯔꯣ? ꯏꯆꯥꯁꯤꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯀꯪꯁꯤ ꯁꯤꯒꯦ ꯇꯧꯔꯝꯕꯗꯒꯤ ꯃꯃꯥ ꯑꯩꯅ ꯀꯟꯕꯤꯈ꯭ꯔꯤꯕꯗꯣ. ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯤꯌꯦ. ꯅꯪ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯀꯦ ꯍꯥꯏꯅ ꯈꯜꯂꯛꯀꯅꯨ. ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯉꯥꯡ ꯑꯃ ꯄꯨꯔꯛꯂꯒ ꯍꯦꯛꯇ ꯏꯆꯥꯗ ꯕꯗꯅꯥꯝꯒ ꯄꯤꯕꯤꯔꯅꯨ. ꯏꯆꯥꯁꯦ ꯅꯪꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯃꯅꯤꯡ ꯇꯝꯂꯦ." ꯃꯤꯅ ꯃꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯕ, ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯕꯨ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯕ ꯉꯝꯕꯤ ꯅꯪꯗꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯜꯂꯤ. ꯏꯄꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯅꯪꯕꯨ ꯂꯥꯞꯅ ꯆꯠꯍꯟꯈꯤꯕꯁꯦ ꯏꯁꯣꯔꯅ ꯏꯄꯥ ꯏꯆꯥꯕꯨ ꯀꯟꯕꯤꯔꯕꯅꯤ. ꯉꯥꯏꯍꯥꯛꯀꯤ ꯑꯔꯪ ꯑꯔꯥꯛꯅꯅ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯕ꯭ꯔ ꯌꯦꯡꯉꯨ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ. ꯁꯅꯥꯔꯩꯅ "ꯀꯔꯤ ꯊꯣꯛꯆꯩꯅ ꯌꯨꯝꯁꯤ ꯂꯥꯛꯂꯤꯕꯅꯣ ꯈꯪꯗꯦ. ꯃꯁꯤꯅ ꯌꯦꯠꯄꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯦꯠꯂꯤꯗ. ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯑꯩꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯈꯤꯗꯕꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ. ꯅꯍꯥꯛ ꯊꯛꯇ ꯅꯃꯥꯏꯁꯨ ꯐꯠꯇꯕꯤ ꯑꯩꯗꯣ ꯑꯣꯜꯂꯕꯅꯤ. ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯏꯃꯥ. ꯆꯠꯈ꯭ꯔꯤꯕꯁꯤ ꯐꯔꯕꯅꯤ. ꯃꯇꯨꯡ ꯑꯃꯨꯛ ꯌꯨꯝꯁꯤ ꯂꯥꯛꯂꯕꯗꯤ ꯑꯩꯕꯨ ꯀꯧꯔꯛꯀꯅꯨ. ꯏꯃꯥꯅ ꯍꯦꯟꯅ ꯅꯪꯕꯨ ꯀꯧꯅꯤꯡꯗꯤꯌꯦ. ꯅꯪꯒꯤ ꯏꯀꯥꯏ ꯈꯪꯗꯕ ꯑꯁꯤ ꯑꯅꯝ ꯌꯥꯝꯅ ꯀꯜꯂꯤ. ꯍꯟꯈ꯭ꯔꯣ ꯍꯥꯏꯕ ꯌꯥꯗꯤꯌꯦ. ꯂꯩꯀꯥꯏ ꯃꯤꯅ ꯈꯪꯅꯔꯛꯂꯕꯗꯤ ꯐꯖꯗꯦꯗꯅ ꯅꯪꯕꯨ ꯏꯃꯥꯅ ꯂꯣꯟꯅ ꯀꯧꯕꯒꯤ ꯋꯥꯅꯤ. ꯅꯪꯁꯨ ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯣ. ꯆꯠꯂꯣ. ꯅꯪꯒꯤ ꯐꯅꯕ ꯁꯤꯟꯕꯗ ꯑꯩꯁꯦ ꯅꯨꯡꯉꯥꯏꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ." ꯑꯁꯨꯝꯅ ꯑꯌꯤꯡꯕꯤꯒ ꯁꯅꯥꯔꯩꯒꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯅꯤꯡꯊꯦꯝꯒ ꯂꯩꯍꯥꯎꯒ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ. ꯅꯤꯡꯊꯦꯝ ꯎꯕꯗ ꯁꯅꯥꯔꯩ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯄꯥꯎꯏ. ꯁꯅꯥꯔꯩꯅ "ꯍꯩꯃꯥ, ꯏꯅꯝꯃꯁꯨ ꯌꯥꯎꯔꯛꯏ. ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯏꯆꯥꯁꯦ ꯑꯩꯅ ꯀꯧꯕꯅꯤ. ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ?" ꯅꯤꯡꯊꯦꯝ ꯁꯅꯥꯔꯩꯒꯤ ꯄꯥꯎꯈꯨꯝꯄꯤꯗ ꯁꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ. "ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥ ꯂꯩꯔꯤꯕ ꯅꯪꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯏꯐꯝꯗ ꯃꯤꯅꯝꯕ. ꯊꯨꯏ, ꯇꯨꯀꯠꯆꯩ. ꯅꯪꯒꯨꯝꯕ ꯅꯨꯄꯤꯗꯤ ꯉꯁꯤꯗꯒꯤ ꯑꯣꯛꯇꯕꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯌꯨꯝꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ."
isam samna hingjaramba aigi punsibu namana sani sangdana sananing mamongna sanakiba natro adubu nakoina khanggadabadi maibu fina kuptuna thamba yaroi habase ngasidagi khangjalu ngasidagi namana sani mak aigi mangda amukana lepke haina khangano leihauna onthoknaba ngamida namana sadia yumnak sagai olabi nasanupi asibu leisabi sabe luhungbiba ngamine tukatsaine he noigumad pisidi thui heraise nasa warakpadi ngamjadraga isada maralga pibiranu maraibakini aduna nakhoigi sagaida ongkhrabi isanupisia puraga sakpiko hai chinganbi nangi masanungsiba khangdabi lukhak taraba nasanupise imawoiba pamjadi ye maramchat khangdringaida yumda tuk lehenbagi wani hausikti maramchat khanglabanina amukana khongul taba sukya yaroi aigisu laije isingdagi hena sengbi tarubi aigi imau leijaye ingna sikna leijaramba aigi imungdo masigi lindu mama masase masile narudana kang khongeng sehalida aikhoi yum thugai khiba leite nasanupa matu masa leina mabuk mingwarak bangamdabagi kaijaba imungni kaino imagi ningthem khutta paiba manibu mingsil akaibani khanna langthoklaga mingsil akaibana mani orubai ningduna chena pairubagi saina phanglabra minambana thallaba duniya asida karigi nangna mibu laina thazaruri haujikti naral pumba nangi oredana leihau sanare amadi ayin bidon sinduna phare sanare isana lankiba ngaktani warakpa ngamdraba aigi isase ai warak jarage aduga nangi lamcha chumdabi nasana pise maram cha chumthokpa ngamna na warak piyo masa mawabu laire haidana langthok lamlaga migi nungai ai phabi imungda atombi oirani do hanan leiba namana sagi wakal do thado napunsi do kangna thang oidan toksani asi hairamduna lehauna ningthemu singduna pukri ayingbigi mama masasu mara leirurabanina luktaduna lehauri ma asi nachai phamna thokli meyamse manglan oiramnabadi nasana kayagi matik nugairamgani aina leisibu nongta mirai haina khankiba lekti nasana pangboirubana migi langdam siroda thazarubana leisi neibu mapok simagi warokibani imagi ningthem haujikti pumnamak haukhre imaudo imaija satuna kaurusi aigi ngakpi pam thoktrab iralasibu leisi ngakpiraki traima imagi ningthem yumgi mau amana yum pala matung kayagi matik wai nupi oibi mana masa mawagi damak kayam kathoi haibase nupana khoina khangbibagi mahut nasagi nupi leina pa minungsi haiduna hekta nupi atum purakpa natraga nisa sasilaiga otpi naibiba nupana khoina nupi khoisibu karini haina khanbagi imung kayada ngasisu nupi oibi kayana mapuroi buna thamoida piba sainabu momon nokna khangduna punsi lelibani masagi damak izat kidamak amadi mahak thakta imung ama kaihaningdabana ahing khuding kaptuna punsi lelamgani masi pumba nasana sagi nupibu thamoi yona nungsiba ngamdabagini nakhoigi thamoida lamlanbi kanagi mafam piba ngamlibado adubu ima isagi na famna warauba leite masagi da khanba nupi kharana masagi nungainaba lambi thibada nupi amagi awabu ubidraba matamni adubu aigi maudi asengba yumsigi yumburembini nangna samarak hana soirabasu aigi mauna nasa anihidaba khanduna nangma soidana ngakpirakani haibase imagi thazabani haujimak chatuni imawu laurusi asumna ningthemna leisigi mafamda kaptuna lale haina haisabadagi hanagi matawgum makhoi punna harau pankhirammi